Minungshi TV bu miyang tabiriba khwai pumnamakpu ahanba maktada taram naucheri ngasi mayam gidamakta imalonda puduna lakchariba film asi Qayamat se Qayamat film asi 1988 ki April ki tang 18 da release tawki film asi miyamna yamna pamnakhiba film ama oiki film asi 2010 phawgi manungda khwaidagi sendong leiba film oiki film asi da yawriba isai khudimaksu super hit oiki film asi gi wari asi Nasir Hussain amadi hero kumliba Amir Khan masamakna ikibani Nasir Hussain na film asi nambagi achangba sel punma puthoklaga Mansoor Khan na direction piduna Amir Khan amadi Juhi Chawla na film gi taibangda ihan hanna khongda rakhiba film amani aduga film asi da maruoiba saktam langkiba atopa artist sing adudi Dalip Tahil elope amadi goga kapurna singbani hojik film asi gi mapungoiba wari da muglak charage film asi yengbidringai mamangda channel asibu subscribe tawbiramnaba miyeng tabiriba pumnamakki mafamda nolukjari yamna pak chawkhraba labuk amada law yaikibagi chaiduna leiriba jaru singadu miyam amana mapun punsilaga paikhatpadu utlaga film asi haurai Thakur Jaswant Singh Dhanapur koba khungang asigi inakara khunba miyamna yamna nungsiba ing tappa pukchel chawba nupa amani magi manaw nupa Dhanraj Singh su Thabak suriba mayam adubu yengsinduna lei Thakur Jaswant Singh na ahal lamaga wari saduna leiringaida nupa amana magana ublamba satina du sagada jepsilaga Jaswant tamna prap changsilaktuna makhut ani lona duna pranam tawre Thakur Jaswant Singh na su harau pranam haduna oi Jaswant Singh na Totaram ji kari pau purakpano haina hangi Totaram na ai Thakur Raghubir Singh gi machanupa atomba Ratan Singh luhongbagi baton pujarakpani haina khummi Thakur Jaswant Singh na masidi yamna nungaiba paunine haiduna batona du harauna loshinki aduga Totaram na Jaswant Singh da yamna nolukna ai wa mata hangjage haina harai Jaswant Singh na harau na kari wano haira uhai maduda Totaram na Thakur ji nahak nanaw nupa Dhanraj Singh su nahak na sahar da thaduna mahai masing matik chana hayanduna mayum makai panduna macha phawbo laikre aduga nahak na chanpi Parvati su luhongduna macha yaukre aduna hojikti Thakur ji su yum panbiro haijaningi madu taraga Jaswant na aigi chanpi tonbi Madhumati do nang khangidana magi luhong khongdong tawdri faudi ai yum pankhiroi mathangi sinni Jaswant Singh gi machannupi Parvati mapurobuga loinana Jaswant Singh gi yumda laktuna lei Jaswant Singh na masani paga faminaduna wari sari mahakki laloniti ki maramda Jaswant Singh na hangi maduda masani pana Delhi da firon gi karbar tawribadu isorna chanbiduna mai pakli haina khummi aduna mabai busu lowsing ubagi mahutta magi firon gi karbar du da jawsal haningbagi wa phongdore Jaswant Singh na wafam asigi paukhum piba nangdringeda phi photuna leiramliba machanupi Madhumati na aikhoi delivery ka amata chaloi mafam sida sum leijage hairei masi taraga mabungduna nang kaisu wagano aikhoi chatloi ana hairei aduga masini pada onsilaktuna sadan badi kari numi chatke ba hayeng chatlasira haiduna hekta warep laune tanja sida cha hairariba manaw nupana hayeng di luhongba lei yararoi Thakur Raghubir Singh gi machanupa atomba Ratan Singh gi luhongba lei hainarei wasi tabada Madhumati swai lawi mamit mana yung khatuna yengai somdana Thakur Raghubir Singh gi imung adu luhongam daigi yamna nungaina wakhana duna leiri asumna nungaina khanarambadagi bor oigadoriba Ratanna yumdugi mapanda jip manungdagi pochei lauthokpa tholakpada Madhumati ningba kaina lai Madhumati ubada Ratan pakhatna yengi mi koyang yengamaga Madhumati gi manakta yangna sangsilai aduga nang kaiduba lai noina hangi maduda Madhumati na aisi kansip oirabini khangna nangna atopa nupi maga luhongna ba tawramisi karigino khudatta haidokho hairei maduda Ratanna masidi ahalaman singna sinbani aidi upay amta leite hojikte hairuduna su kanararoi aduna nang nachegi manakta Delhi da chatkhro imanaba ma leibani ai mangonda paw hairake nang imanaba duga chatminaraga abortion tawkhro ha yamna kuidong nate achangba sel do paikhro haiduna pirei asigumba Ratan gi mawong se ubada maduna sauna mamai du da sel do langsilamaga nang se pangdaba tanatana yamna chawkhattaba mina haiseng asita khanglai nangi adugumba do ingonda chatnaroi hairamlaga kaptuna chenki pumnamaksi mamaduna thongnawdudagi yengduna leirami machanupagi asigumba matawsida mamado yamna nungairamde Ratan maduna chenkhibado yenglamlaga leithorakpada mamaga michanaroi mamaduna mabu yengamaga sauna changkhibado ubada Ratan ikaiduna nonthai somdana maduna kaptuna wari singadu tamlabada mabunga tomba Dhanraj Singh mai hoduna saurai Ratan Singh bu hatluni haduna nongmai puduna thoklai masi ubada mayamba han Jaswant Singh na wasi yamna chawthokidore ai chatlaga wari saruga haduna manawnu pabu khamjili haina kibaga bordugi yumda masi manawdu yosilai wari punamaksi taraba tungda Thakur Raghubir Singh na machanupada munna yenglaga
Ratan, Jaswant Singh nangi nathakta siriba marala se chumbra haina hangai. Maduda machanupa Ratan na pumnamak se minambani semjin sajinba wari ni hare. Bor oigadaruba Ratan gi wado tabada Madhumati gi mabung atomba Dhanras haining ai leitana sauki. Ratan bu khana yengaga phuk khawgulai. Khudakta Jaswant Singh na manau nupa gi asawadu phatharaga Ratan gi manakta takna changsilai. Aduga yengu Ratan aina mafam sida laise nangi aphapata ngangai na lakpa nate. Soidabadi ngamloi miyoibani. Adubu nangna Madhumati da wasak lamba nangi wasak tu di ngau. Asigumlaba phajakraba Jaswant gi wase Ratan na tate. Kari asoiba karamba wasak noigi adugumba semjin sajinba waduna aigi ija so'naba honarakanu haire. Masi tabda Jaswant Singh pungak ngai. Kari semjin sajinba oiragadi haujik Madhumati na oiriba phibam asi oifam thokpra. Maduda Ratan na Madhumati di oiramba yai adubu mana oiriba phibam do aigadi mari suklai leina de haina khumai. Magi wahi singduna mabunga tomada saumanduna chongchinduna phuge tawe. Maduda Jaswant Singh na khami. Asigumba mabunga tombagi phibam se urappada Ratan gi mayamba sauna changsilai. Aduga Jaswant Singh da nanau nupasi themjilu natragadi mafam asida hatna sunaba thoklakani haina kihalai. Masi taraga mabunga tombaduna hatna sunabadi soidrabani. Aigi ichanupi gi ijat mangaga aina adum leptuna yengadra haina khumai. Maraga sida Jaswant Singh nasu aigi wari amukta sanahalwa adana manau nupada saujilai. Maduda manau nupaduna mayambada sauna nangi wari da sau nungda ising charaga kari kanaba purapanu yengu hairamlaga chatki. Oiriba phibam sing ase imungduda leiriba nupi sing aduna yamna nungaitana yengi. Jaswant Singh na Ratan gi mapa Raghubir Singh gi manakta tapna changsilaktuna Raghubir ji masi aikhoi gi ijat gi wafamni nahakna masi gi waroisin purakpiu haiduna tapna haijarai. Madu taraga Raghubir na phuk hawgalaktuna Jaswant Singh ai nangi khallaga di yamna nungaite masi natana ai kari swahiningai leite hairai. Masi taraga Jaswant Singh wa mata ngangdana Raghubir Singh da munna yengduna lei. Asumna ngai hak munna yenglamlaga Jaswant Singh na hairai. Raghubir Singh masidi yam phararoi tungda wa yam kainarakani hairamlaga chatki. Asumna Jaswant Singh na sauna chatkibado imungdugi mi singduna leptuna yengna hauri. Raghubir gi nupina mamau sing ado imungda changkhinaba ingit tawramlaga mara leitaba saduna changlakliba machanupabu khana yenglamlaga mapuroibagi manakta changki. Aduga Jaswant Singh na hairamiba khudimakto loina achumba ngaktani aikhoigi Ratan na lalubani. Ngasi Madhumati laktuna Ratan ga wari sanaki. Makhoigi wari sing ado aina thongnau marumdagi loina tahawri. Thangai maksengna Madhumati do akhoi Ratan gi macha mirolabini. Aduna luhongbasi yaithok pikhro Madhumati ga luhongna boina sinbiu. Wadu tabada mapurabada frang chaurai. Madugi wado ngasi haibadi haibani. Imung asida amuk khanna madugi wado anira khanna panba yaro. Lesari ngai ijat yaudraba nupi aduna imung asida mau oibagi matik chade hairamaga shauna changki. Asigumba matawasi ubada mamaduna machanupa ahanda mu changchinduna hairu. Machanupa ahal adusu mamagi wado kaya thausaramde tuminna changkhare. Asomdana Jaswant Singh na manau nupada nangi tension duna hatna sunarubana aikhoida karimta kanaba purakloi. Khungang apumbagi mamangda aikhoigi ijat se lekha tarani. Masi tabada manau nupaduna nahakna hairibagumna tuminna lesilaga mayam pumnamaksu karimta khangdabida tuminna lekhrani aina khanbra. Hayengdi thodok asigi warisina laikai sara sallani. Masi taruraga mayambadu yamna nungaitana hairai. Masigi damakni aina khungang ase thatoklage haina phirep lauribase. Aikhoigi leijariba law inkhol punamak yonthoklamlaga Delhi da chatkhraga haina phirep laure. Maduda manau nupaduna ada chatlaga kari charaga hingmudori baina hanglai. Masi taruraga mayambadu yamna nungaitana hairai. Ijat leba mina khudongthiba punamak mayoknabadi ngamgani. Adubu lekha tana hingbadi kaidongnungda su ngamoi hairai. Masi tabada Madhumati do magi kada tuminna changduna thonglon chinki. Somdana Jaswant Singh na manau nupada ai set kitchen unaruge. Set kitchen oiragadi ekhoi yum inkolgi mamal se mamal matik chana pibirakani. Nang yumda ningthina leiramu. Ai numidang wairam phawbagi manungda halakani. Hairamaga magi jipto thoduna chatki. Asumna Jaswant Singh na hek chatkhibaga imungduda kapna launarapagi makhon tarai. Khonjeladu tabada Dhanraj Singh imungda yangna chensilai. Mana chensilaktuna yenglubadadi machanupi Madhumati do atmaghat tawduna sijaramle. Nakal amaromdadi Raghubir Singh gi imung ado machanupa atomba Ratan Singh luhongbagi yamna harau tayamna leirami. Boroigadaruba Ratan Singh ado ningthijana phijet leitenglaga yamlaba miyam amaga loinana bor jatra tawnaba honarai. Tanjasida Dhanraj Singh na machanupi changa do puduna hauna lauraga changlai. Oiragliba phibam ase mayam pumna mangaktuna yengnai. Dhanraj na sauna changsilaktuna Ratan Singh aigi ichanupi gi asiba hakchang ase nangna wasakibagi matung inadi ngasi ma kaina oijagadabani haiduna machanupi gi asiba hakchang adu leimai da thammaga adubu magi punsigi aroiba khongchat se mathanta chatkhiba yaroi
nanga chatminakhiba tabani hairaga managanda poramba nongmaiduna aim tawrai madu ubada ratan gi mayamba randhir singna pakhatna ngai khwaiduna khamlai dhanraj na kanamtagi wa takhidre ratan gi thapakaduna nongmai kapsinki tilami miyam singa do lao khongduna senaki khudak aduda ratan gi punsi aroiba oikhre mihat asigi maral gi damak dhanraj sing mapunsi chupa kasum changda thamkhre mayamba jaspan singna khungam adu thadoklamlaga imung manung pulap ato delhi tamna puraktuna masenipa bhagwan das ki yumda changja famlauduna anoba punsi ma hokre bhagwan das ka loinana phi gi karbar tawdu mamai paksaduna yamna nungaina leijare jaspan sing mayum makai pan khidre mananu pa dhanraj na thamamba masanu pado matik chaba mi ama ohelaga haina pandam thamkre asomdana dhanraj sing kaisum changi manungduda numitagina thapum chahi kya haukhiduna magi thadokpugi numit adu yorakle jailer duna mahakpu koksilaga nahaki lamcha sajatto munna nainarabagi matungda sarkarna nangbu tha tarungan khatna thadokpibagi ayaba pire haiduna thadokpirakhi asumna mayum halakpagi lambida kar manungda phamna macanu pana pirakpa chithi adu param nungsijaraba pabum paw sitabaduna hak soidana haraukani aigi parikya loire laiba april gi tang 10 da ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯐꯦꯌꯔꯋꯦꯜ ꯐꯪꯁꯟꯗ ꯏꯃꯥꯟꯅꯕ ꯈꯔꯒ ꯂꯣꯏꯅꯅ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯒꯗꯧꯔꯤ ꯏꯄꯜ ꯏꯕꯨꯡꯉꯣ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯃ꯭ꯌꯨꯖꯤꯛ ꯑꯁꯤ ꯄꯥꯝꯗꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯩꯕꯤꯔꯝꯃꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯧꯖꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯤꯗꯗꯤ ꯅꯪꯕꯨ ꯀꯌꯥꯗ ꯂꯥꯞꯅ ꯊꯝꯕꯤꯔꯝꯃꯕ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯂꯥꯛꯀꯗꯕ ꯃꯇꯝ ꯑꯗꯨꯁꯨ ꯀꯨꯏꯗ꯭ꯔꯦ ꯅꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦ ꯅꯍꯥꯛꯀꯤ ꯅꯆꯥ ꯔꯥꯖ masi tarubadagi dhanraj mafam kaidasu chatkidre machanupagi college da program tawfamdu tamna changchile langduna leiriba yamlaba satra satri singa dugi marakta pisak piklingai da ukhibadu nattana sanglaba jahi kya se uraktraba machagi asengma sakpham chu khangraba dhanraj na miraktuda machabu koilei leiduna thijarakli matam sida rajna function asigi sei sakpa horamdai da mana piklingai da mapana takpiramba wahai khara ningsinglai haiduna mayam mamangda phongdori madu tarubadagi dhanrajna rajpu machani haina khanglai machagi performance adubu pukning khoidana yengjai asumna rajna mapung phana performance pirakpadu mamanaba singna harauna enjoy tawminari function ase loirakadore khangbadagi dhanraj mapanda thoki rajna performance piba loiduna tholokpada mapana hana ngaiduna lerambadu thengnai mapabu hek ubada rajna chensinna chechet konsil aduga mayumde yangna lakmine aduga mapandhaw amasung imung manungi mioi khutima kokthokduna mapana thajadana halakpase tai mayam punamak harauna chensinnare jaswan singna manaw nupabu nushina konbi asumna imung manungdo harau tayamna chak chaminaringaida maseni pana jail da lenkibagi phibam hangakke tawi dhanrajna makha tahankidre asigi imung asida asigumba thodokse amuk khanna thokdaba oisanu hana kumai dhanraj ki wafam sina jail da oirakiba phibamdo mayam pumnamakduna khangkramale wam tangangdana dhanraj da yengnare dhanraj na lalolitiki phibam hangai maduda mayam baduna hojik phawbagidi sorna chanbiri hojikti nangsu lakle raj amadi samna su aikhogi mateng pangba ngamle punamak hena phaba oirani haiduna khumlai nongan baga dhanraj bo maikhoi chawraba dukana duda puraktuna manager gi phampham da phamhali raj amadi sambu su maikhoi gi mateng panghanduna karbara si mai pakna chathari asumna numidang da mayum da halakpadadi court ki che ma thungduna lerami madu ubada dhanraj na masi pumnamak se chawkhattaba randhir singh gi khujil thorang ai hujikmak ganakpur chattaba yade wa se tabaga maseni pana hojikti ahal oirabana khoi anina dhanakpur chatlubagi mathau tadre raj amadi samsu chawrabanina mafamduda makhoi ani oina tharasi makhoi ani bu mafamduda kanana su masak khangloi hainaringai sida raj ka samga su changai jaswan singh na raj pu koksilaga dhanakpur chatuna court karuna ba hai mafamduda chalaga nei khoi ani ukil tehri lal unagadabani haiki dhanakpur chalugadabani haiba wase tabada raj to ngai mapaduna thabak loibaga yumda yam thuna halakadabani mafamduda arembada koiduna lethokpa yaroi na haire haikhibaga raj amasung syam ghanakpur gi court mamangduda ukil tehri lal ga loina na wari saduna thokminare ukil aduna court ki thabakti hekta parap lusinba yade matam khara changani masi wasina pandhauda tamu hairamaga chatki makhoi ani su court tu dagi bike thoduna halakpada thakur ragubir singh gi yumdo urai masi soidana ragubir singh gi yum oiramdau mali lambi mapanda phamliba mi sida hangsi law haiduna changchelai adagi yumse kanagino haiduna phamlamliba mi singduda hangi masi thakur ragubir singh gi yumni mak masadi laikhidre macanu parandhir singh di lehori makhoi punamakti delhi da loina hongduna chatkhare
chahi mada amuk lawsa lawbagi lai asumna ngangnaringsida masak matau phajarabi leisabi amana sagol thauduna lakpadu urai ada sagol thauduna laiba leisabi se Thakur Randhir Singh gi machanupi Rashmi kaubani ngasi magi mapong numitni aduna magi yum masida achauba harau kumai ama silli hairei masi tabada ras wakhal ama khalai somdana Rashmi gi mapong numit ki damak phajana leitinglaba Thakur Randhir Singh gi yum maduda yamlaba miyam ama tinduna leirami Rashmi na mabokta magi khubak mai yengbiu hai maduda maboktuna napong numit khubak mai yengba tawhide haidana yengde aduga maboktuna simadi haige nangi punsida mi amadi soidana laani hai Rashmi gi mamana su ngasi oibe yai haidana yaksilai somdana Rashmi gi mapana magi manai duda ngasi Pursatpur gi Pratap Singh gi chithi ma lai magi machanupa Rup Singh lakani han haire nakhoi Rup Singh masak khangba natro han hangakpada minai duna hoi ubabudi ukhre aina uri dudi piklingai dani hana khum Randhir Singh nasu aisu piklingai da ukhibani hojikti pakhang pharamani masak khangaro horen Rup Singh lakbaga aibu kawro hairam laga changki asomdana Rajna Syamda function yaurusi haiduna ho Syamna horen khangnaradi pharak tani changoi si haiduna yade adubu Rajna namduna function manungda pusilai jagoi isai tawduna yamna harauna mayam diliba mafam aduda Raj ka Syamga kiruk changchilai tasengna makidi Rajdi Rashmi bu amuktang mapung phana yengingbagi changakpani asumna Rajna Rashmi bu koilai leiduna yenglai ingeda ahal oirba nupa khara leptuna wari sanaribada urai maduda nupa amana Marup Randhir Singh nachanupi Rashmi gi mapok numit ki yaifa paujel pijari haiba wase tarakpada Rajna Syamda masi Randhir Singh ni haina taglai maduda Syamna khange yare papap chasilau haiduna chingni Rajna ngaikhoe ngaktang laikisi hairaga Rashmi bu mamit kuptaba makai yengduna asumna Rajna khudong thikraba mafam asida karimta khandaba makai Rashmi bu yengduna leithokpaduda Syamda saurai nang lehokhige haibra ai chatkrora haina hangai Raj to Syamna saurakpaduda mafam sida leithaba yararoi khalladuna phare chatlasi haiduna yamna tanna thoklaki asumna tande mande thoklainge sida tunglomdagi ahal amana tap paire Raj akhatni le kadai sakya harino nang boy khone masak khangloi ana khanbra harak pawase tabada Syamdo pakatuna mirakta tuminna phamke ahal duna makha tarai Thakur Singh gi mitse tenjaidagi hena thawbani marupsu yeknabasu irai laina khangbangam Raj pau khumpiba ngamde iya tawduna lei ahal duna nungsina amuk makha tarai nangdi pisak piklinge da aina ukhibani nang ngasi chawraklabasu aina irai laina khangba ngammi bisini nang suksoi soidana Kumar Pratap Singh gi machanupa Rup Singh oiramgani hairaduna Randhir Singh gi manakta puduna lai Rajna chatningdaduna phanayamna leithoknaba honabani adubu upai leite Randhir Singh gi manak yoksilai Randhir Singh gi manak hek yoksilappaga nupa aduna Randhir Singh nangi Rup Singh che yengu kachin namada leptuna leiramiba aina mabu puduna laklibasini madu tabada Randhir Singh na noktuna yengai Rajna makhutloinaduna namaste haiduna khurami Randhir Singh na namaste na chanaroi changsilau haiduna nungsina konjanbi masi ubada Syamdo pakhatna yengi maduda Randhir Singh na manakta lepliba yungawba ahaladuda Rajpu Pratap Singh gi machanupa Rup Singh na haina masak tai maduda yungawba ahaladuna Rajpu Rup Singh ni harakpaduda punga kaino nangi sakphamdudi iman manadre mamang chahida nangai ga Haripurda thengnabadadi nakoi ka dole khatladana yam tokhidaine kadai satkre nangi koidudi aduda Rajna kapthat krana khumi ahalduna karigino haina hangai Rajna asum lokthokibane haina khumi ahalduna amukasu karigino haina hangai maduda Randhir Singh na yu ngauraga nisa sanabiri boy khanduna mana pairamba ahangba class adu piduna thaki aduga Rajta onsilaktuna nakhoi pabung laktabasi yam nungaite karigino haiduna hangai Raj pau khumpiba ngamde Randhir Singh na magi leinaduna oirinine nungai khidraba leinanine madusu hairaga churup chamduna nonthakringaida Syamna makhut khattuna kokthoi madu ubadagi Rajna ai chatlage hairoi maduda Randhir Singh na nang chak chadana chatkiba yaroi madugi su mathakta ngasi aigi chanupi gi mapok numitni nang mabu unaramdana chatlage hairiro nang leiramu ai mabu kokthoklukhige hairaga changki Randhir Singh na changkibagi tanjado yengaga Raj yangna thoklei mana sumna chenthorengeda ngasai yungawga nupaduna mu mamangda fatta chale aduga koigi maramda amuka hangjalai Rajna leithoklaga chakhige tawi maduda nupaduna yade maram piramu haduna khudang paiduna yale tanja simaktada asengba Rup Singh lakpagi ngangnarakpado Syamna tarai ngasai Rajpu Rup Singh ne haduna pusalakiba ahaladuna asengba Rup Singh asidasu law Rup Singh ga unahange nang haduna pusilai asumna changsalakpase pharak tarani khanduna Syamna mekhoi bu khurau thanganduna tusilhali changlaiba makhoi mari mangado amagi mathakta ama londuna tusinnai tanjasida Randhir Singh chu machanupi Rashmi bu puduna thoglai makhoina tawriba singdu ngaktuna yengai machanupi bu mafam adu de lefalamaga tusannariba mayam adugi manakta changsilaktuna Dharampal
kaino tawramlise haiduna sauna haire maduda dharampalna ekhoi mayam se pansinadana turini haina khumai maduda rup singda madi kanano haina hang maduda rup singna aibu kyara khan hai kho harino ai rup singni haiduna masak takje masi tabada Randhir Singh chawninge tanjasida nakal amarom da phau phau haiduna launa rei madu tabada Randhir Singh na yengubada Raj ka Syam ga mayam changduna tanabadu urai madu ubada Randhir Singh getlom da yangna chenthorei makhoi gi security na makhoi ani bu phana bu honna bada makhut kan thatlamaga yangna bike thauduna jatkibada ui Randhir Singh saubagi ngamkhai leikide kana yengduna lei somdana Rasmi ga mabok ka thodo asigi maram da wari lina duna leiringai da Randhir Singh sauna changai mabok tuna Randhir Singh da kanano la ami du khanga braina hangai maduda Randhir Singh na sauna munimji na hairakpadagi khange mado ekhoi gi yekna ba Dhanraj ki machanupani madu tabada Rasmi mapada munna yengai Randhir Singh makha tarai makhoi na chendringai mamangda aina masak khanglamlabadi mayam mamanga sida makhoi phuduna ta hatlaga mayumda asiba hakchang oina tharamgadabani hairamaga sauna chatki somdana Raj ki imung aduda makhoi mayam pulap punsinduna harauna kerom kaptuna sanari matam sita Jaswant Singh na makutta chithi ama paiduna changlaklaga manau nupada pire aduga noi puna maktaw Pandit Ship Narayana Mount Abudagi chithi ama tharai macha nupagi waroi pot pubado ekhoi pulap yauragadabani haire ekhoi se kuire chathoktaba handakti ekhoi mayam punna koirurasi haiduna warek lomine somdana Rasmi mamanabi Kabita ga wari sa saduna makhoi gi college ta lai Kabita na ekhoi college ki Chitanagar da camping tawbase nang chatloidra haina hangi maduda Rasmi na aidi yawba ngamdau mande ekhoi babungna ima ga ine ga aiga loinana Mount Abu da chatlu hairi haina kumai maduda Kabita na Chitanagar ga Mount Abu ga di inak nakna bani pung ahum khaktagi lambini chatlu si kaino hairi maduda Rasmi na ai babungda haiba ngamoi haina kumai maduda Kabita na fare ai oina haibirage haiduna Rasmi gi yumda lai Kabita na Rasmi gi mapada Chitanagar chatnaba haiba yaba haibani maduda Rasmi gi mapana Rasmi da makhondu khara kallap Rasmi nang Mount Abu chatke habra Chitanagar chatke habra nang ya pambado haira waina munna yengaga haire madu ubada Rasmi du pakhatuna Mount Abu chatlage haina khumai masi tabadagi mapado office chatke haiduna thokre madu tabad Kabita na sauduna Rasmi da idiot saina chai hai kibaga Rasmi gi imung manung Mount Abu yorai mama amadi manebu Rasmi na photo mayam ama kapiri Raj ki imung manung su Mount Abu da thungaduna hotel amada leirare Dhanraj na hotel mathaki thongnau dagi yenglakpada Rasmi na ilang lang na leibadu nushi na yenglai Rasmi na mama amadi manebu photo kapnaba post holamaga numit takibana handore numit tabagi photo hana namuki ga aduna chenki somda Raj ka Syam ga su numidang wairam gi walking kanna chelai angamba amada chenkhalakpada Syam di ngamdaduna lehore Raj mathanta chenkhatke Rasmi na taramdai numit ki photo namnabo honaringai da magi photo frame manung da nupa amana chensilakpa urai taramdai ki ngangrana raba numitu gi mapadu da masak udaba nupa amana chensilakpadu Rasmi na photo makhal makhal kaya namke asumna Rasmi na nok nok tuna photo makhal kaya ama nambadu Raj na urappadagi nakalamada chenthokke aroibada photo amakhak naksinna namge hotnaringai da nanghaudabagi Rasmi do sauna yengai asumna nupaduna chenkiba maigai du da Rasmi na sauna yenglingai da Raj na tunglomdagi tapna changlakduna Rasmi bu khangalai Rasmi khampre khamduna makutta pairaba camera du lebakta taki Raj na noklambadagi nupi du da yenglakpada sagol thaukibi Rasmi oirami I am sorry kai houdre ko kaidi it's all right numit ka loina na aina nangi photo chu kapkhibani nang chawdi sauroi ko warudida ado kariguma photo du na fazaradi suwa warora photography gi maramda ai yamna di khangjatri laibak ta tamlamba haiduni anoba pot khodi makse laibak yengba madi mathau tai ha ha hoi yengu nang tanjai am sana mafam sidi yore madu bu karino mafam sida loina phaji oi bero ado taramdai gi koru gi ngangrana ba masu sitadi pot pumna makse amoki hena phajale oh nang photography gi maramda yamna khangba male sumaina tawbiro ai gi suma pham sida photo matang kapiyo kamai tawuna yenge hoi kapake kanano bana nang bu ko ba male nate kadai de ngau bunu khangdi Raj na Rasmi gi photo kapna bu honaringai da Syam na kanna hanjabadagi Raj na light se khar shon do male ado hayeng unarase sigi matam simakta da sima pham sida okay see you bye camera do Rasmi de piram laga kanna chenkre numidang ni dinner gi matam du da hotel du da Raj ki family numidang gi chak chana ba punna phaminaringai da Raj na yengthorakpada nakal amarom da Rasmi gi family su Rasmi ga loina na phamina duna lerambadu urai
Rasna yengthorokpado Rashmiga michanarui. Ras harauna Rashmida yengaga noi. Ras hek ubaga Rashmi wangangdana makhutna Rasbu hattuna korei. Ras Rashmida yengambadagi mamana korokpaduda mamada onsinki. Ras mamana paukhon thaki. Rashmi Rasna thokibadu nungaitana yengduna leiringaida. Raski mapa mamana chak chaba loiduna hogolakpada. Raski mapana Rashmibu urei. Mana Rashmibu nungsina yengbadu Raski mamana ui. Mamadunasu kayada nungsikhraba masaknone sibu haidanasu lei. Raski mapanasu asigumba nupi macha amadang ekhoi Raski ima oiba pamjai haire. Madu tabada Syamsu harauje. Raski mama mapado asi hairamlaga thoki. Ras halai masak khangdanaba kambal amana makok kupchinduna ngasai Rashmina phamkiba mafamduda Rashmibu koithi thirei. Asumna Rasna thongnawgi mingselduda mamai napsinduna Rashmibu koyeng yenglingaida Rashmina tunglomdei tapna changaktuna Rasna tawriba mawongdu yengi. Aduga magi camera da lawthoktuna focus semduna pairaga Raski nabi aduga mamit longthoktuna khangliba Raski photo ama kapsi. Nang kana thirino? I cousin Sam do Tirapani. Come the Demasi, Kanasa Cresano. Nang so asi hotel si daleram basi am pare. Caricino. Aina nangi photo nambi kibido hayeng no wanda present toge. I did the photo to Pamdi. Karigi. Tina de Haina Bunkagli. Taram dynamiki mangal the number photo se nigi manakta thamba the hoide. Mi do si punsi de haina vanatra. Asigumba was nang thazariro. Tabadi Tazadida. At the Dingan si the Pamda. Dedi nangi kutu yengene. Kubang may yengbige ba? Oh. Hayma. Kaidore. Nangi kubang may sidi aigi kubang may gi chapmane ye. Yengune. Kaidore. Aigi kuchiga manadra. Nangi punsi yam changi. Acha. Parene. Adadi sangaba punsisida adadi kari kari tengarakani. Mingchat lanthum ijat aduga nangna pamba khudima loina phangani. Sumna ngangnaringaida Syamda hotel dugi mamangda phingna tholakpadu ui. Madu ubadagi Rashmi phare ai chakrage. Hayeng nangi photo khara su nambige. Bye haramlaga chatkare. Rashmina chatkibado Ras nungaitana yenghauri. Rashmina Raski makhal gi photo phajaba kaya ama kapiraga Raski manakta changsilai. Maduda Ras phukwa golaktuna phami mamang oirami. Nakanda Syamdi isi siduna tumli. Mathangi numitni Ras hoina leiriba hotel duda college ta minaramba mamanaba khara su laktuna Raski mapa mamaga wari sanaki. Somdana Rashmina manega wari sanaringaida mamanabi kabitana phone tawsilaktuna akhoi Sitapur chatnaba gari ka khatnare nang loisilaga leiram nang lobala hairei. Somdana Raski imung manungdo Sipnarayan gi macha nupa gi waroi pot pubagi function adu yaurunaba loisili. Raski mapana hotel dagi thoklamdaida nang Sitapur da kadaida leiruni hanglei. Maduda Rasna hotel gi block amada leiruni haina kumai. Madu tabada Raski mapana fare akhoi numinini leiraga halakani aduga Delhi da chatminarasi haina harami. Car maningda mapagi pochai habliba Raspu Rashmina hotel mathakki thongnawdagi yengduna lei. Maduda wari sanaramliba mamanabi kabitana kadaidano bakhumpi dabida nangna yenglidubu haina saurai. Maduda Rashmina kabitada ai ngasidi chatlaroi hayeng soidana lakke haina themaga thatoki. Madu tabada kabitana nang hana hairakpadi kaidogge haina sauna chatki. Asumna ahan singduna chatkraba matungda Rasna mamanaba singa hotel mamangda nungaina phamlingaida Rashmi mathanta hotel dudagi thoklei. Madu ubada Syamna harauna no oduna tu adagi nupise Dhanakpur da sagol thoki bilai sabi dunia haina Rasta tai. Maduda Rasna khangsinade asumna Rashmina lakpada mafamduda leiramba atopa nupa amana Rashmi bu laknaduna khami. Rashmina thausaramde usitaba ulamaga Raski manakta changlei. Aduga Rasta good evening. Good evening. Madu ubada Raski mamanaba singda punghangai. Ngarang numidang wairam namkiba photo do ai nongoda yenghangaina puraini. Si yengune Khangde hairamaga nupiduna yamna naknaba mawong torokpadu ubada Rastu Syamgi mamangda ikai. Se sidasu leire. Simasu Rashmina photo do Rasta mathang pisalai. Asumna mathang photo mayamdo yenglamlaga Rasna Rashmida amu pisalai. Si paisan biro. Asi mayam se aina nangi set ama sarakpani nang thamjanbiyo haiduna piraga Rashmina amu makha tarai. Numita silakadore ai ngarangi photo namkhiba mafamduda chatlani. Mafamdu yamna phajai. Mafamdo matam lenba yamna nungaiba mafamni. Hairamaga Rashmi chatki. Syam wangangde Rasta munna yengsili. Chatkibaga kanade Ras hotel gi kamanungduda mingselamagi mamangda yamna monda nungaina keraga computer ama jansili. Maduda Syamna kadai chatoino hangi. Rasna market chatluge nang kari pame kari leiroge hairamaga thokige taw. Maduda Syamna nangna chatori do ai khang Rashmi unaba natra. Hairapaduda Rasta makhong thangba thokte.
ꯁ꯭ꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯛꯏ ꯃꯗꯨꯗ ꯁ꯭ꯌꯥꯝꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯐꯕ ꯃꯥꯗꯤ ꯔꯟꯙꯤꯔ ꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯗꯨ ꯅꯪ ꯃꯨꯟꯅ ꯈꯜꯂꯨ ꯃꯁꯤ ꯇꯥꯕꯗ ꯔꯥꯖ ꯌꯦꯠꯂꯝꯕ ꯀꯝꯐꯣꯔꯇꯔ ꯂꯧꯊꯣꯛꯇꯨꯅ ꯆꯧꯀꯤ ꯑꯃꯗ ꯊꯝꯃꯒ ꯐꯝꯊꯈꯤ ꯑꯁꯣꯝꯗꯅ ꯔꯁꯃꯤꯅ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯕ ꯃꯇꯝ ꯐꯥꯎꯕ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕꯁꯨ ꯔꯥꯖꯅ ꯂꯥꯛꯇꯕꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯈꯤ ꯅꯨꯃꯤꯗꯥꯡꯅꯤ ꯍꯣꯇꯦꯜꯗꯨꯒꯤ ꯗꯥꯏꯅꯤꯡ ꯔꯨꯝꯗ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯆꯪꯅꯔꯛꯄꯗ ꯔꯁꯃꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯏ ꯔꯥꯖꯄꯨ ꯎꯕꯗ ꯔꯁꯃꯤ ꯁꯥꯎꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯔꯁꯃꯤꯅ ꯁꯥꯎꯕ ꯎꯕꯗꯨꯗ ꯔꯥꯖ ꯏꯀꯥꯏꯗꯨꯅ ꯅꯣꯟꯊꯈꯤ ꯔꯁꯃꯤꯅ ꯃꯃꯥꯗ ꯔꯥꯖ ꯇꯥꯟꯅꯕ ꯍꯌꯦꯡ ꯁꯤꯇꯥꯅꯒꯔ ꯆꯠꯂꯅꯤ ꯍꯥꯏꯔꯛꯏ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖ ꯅꯨꯡꯉꯥꯏꯇꯗꯨꯅ ꯔꯁꯃꯤꯗ ꯌꯦꯡꯉꯛꯏ ꯔꯁꯃꯤꯁꯨ ꯋꯥꯔꯧꯅ ꯔꯥꯖꯇ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯌꯦꯡꯅꯔꯝꯕꯗꯨ ꯁ꯭ꯌꯥꯝꯅ ꯎꯕꯗꯒꯤ ꯊꯥꯜꯂꯝꯃꯤꯕ ꯀꯦꯟꯗꯜ ꯑꯗꯨ ꯆꯥꯃꯁ ꯑꯃꯅ ꯃꯨꯊꯠꯂꯤ ꯃꯣꯏꯒꯤ ꯃꯇꯧꯗꯨꯗ ꯔꯁꯃꯤꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨ ꯃꯨꯊꯠꯈꯤ ꯅꯣꯡ ꯉꯥꯟꯕꯒ ꯑꯌꯨꯛ ꯉꯟꯅ ꯁꯥ तानबा चलिबा ममानबसिंगी मतुंगदा राज तबली तबली इनरे राजती मयामना तौरिबदु याउदी रश्मिना पिरंबा फोटो सिंगदु येंगदुना ले फोटो मयामदगी मरक्ता रश्मिगी फोटो अमा याउरमबदु उबदा राजना खोइदाना येंगदुना लेरिङैदा ममानबना सा तानबगी नोंमै कापकपगी मखोलदुदा पाइरंबा रश्मिगी फोटो अदु लेमाइदा ताकी मतमसिदा राजना चिंगचेपता नानथख्रिबा फोटो अदु खुल्लुनबा तपना तपना यालदुना कुमथरे असुमना राजना फोटो अदु खुल्लुनबा चिंगमाइदुदा राजना यामना वाना सितसितुना कुमथरेङि मतमसिदा रश्मिसु सीतानगर चटपगी बस अमदा तोंगदुना लाई तंजा चाबा हाइबदुनि बस अदुसु पंक्चर ओइदुना मपा अदुदा लेपलरे असुमना तयार पांथोक पंचिन ngaiak ngainariङैदा रश्मिना मागे केमेरादा पुथोक्तुना फोटो नमलिङैदा नहाल होटल ममांगदा रश्मि बु लक्नरखिबा ओक्तबा नुपासिंग अदु यु थक्ना थक्ना जीप अमा थरक्तुना रश्मिगी मनाक यौसलै लैमाइदा थमलिबा रश्मिगी बेग अमदि रुमाल लौखत्तुना मसि नंगिरा हाइदुना हंगलै रश्मि वांगांगदे फोटो कापा तोक्तुना मागे बेग अदु नुपादुदगी लौसिले ओक्तबा नुपादुना रश्मिगी रुमाल उटलगा कारण तागे तौरै मफमदुदा नातै चारक्लरोय खंगबदगी रश्मिना नानथोक्तुना चेले फत्रब नुपा मयामदुना रश्मि बु यांगना तानरै रश्मि मथ्वाई हिंगनबा यांगना चेनबदा खुदी थिजिनदुना ओंथकी तंजा जारुदुना उना अकंगबा मरक्ता तासिले मसाबु कंजनबगी दमक उना अकंगबा सिंगदुना मसा पुंबा कुपसिले फत्रब नुपासिंग अदुना रश्मि बु थीबा खंगदबदगी हनकी माइकै खंगद्रबा चिंगनुंग अदुदा यामना कीना कीना चेलकपदगी नुमिदांग ओइसिलै असुपा चिंगनुंगदा नुमिदांग ओइसिनखिबगी अमंबा मरक्तुदा सासिंगना खोंगलकपगी मखोल ताबदा रश्मि मसादो कीबना थक थकनी रश्मि चत्तबदी यादे कीना कीना सुम लाकपना काइना थंगददी अचाकपा मैंगाल अमा उरै रश्मि अचाकपा मैंगाल तमना तपली तपली चंगसलैङैदा तुंगलोमदगी राजना तपना चंगलक्तुना अतोप्पा मी ओइरबोय निंगदुना फारगा इंथि रश्मि लैमाइदा लाउदुना ताइ ओंथोरकपददी राज ओइरमि राजसु रश्मि ओइरमबदुदा पुंगंगक्तुना येंगी नंग सिदा कमाइना नंगदि सिदा कैदोरमिबा आई हौजिक लोइना हारे आई इसिंग खजिक्तंग हाना थक्केगे ओ ऐ नंगदि सोएदना लेरमोय ताकपुरक ꯑꯩꯒꯤ ꯁꯛꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯨꯔꯤꯅꯣ ꯑꯩ ꯁꯤꯇꯥꯅꯒꯔꯗ ꯆꯠꯄꯅꯤ ꯑꯩꯈꯣꯏꯒꯤ ꯕꯁꯇꯣ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩ ꯖꯪꯒꯜꯗ ꯐꯣꯇꯣ ꯈꯔ ꯅꯝꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯃꯤ ꯎꯁꯤꯠꯇꯕ ꯍꯧꯔꯛꯏꯅꯤ ꯑꯩꯅꯁꯨ ꯈꯣꯡꯅ ꯀꯥꯎꯔꯝꯃꯕꯅꯤ ꯃꯥ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯁꯤꯡꯉ ꯂꯩꯔꯗꯕꯅꯤ ꯑꯇꯣꯞꯄ ꯇꯩꯁꯨ ꯁꯣꯛꯏꯔꯣ ꯌꯥꯎꯗ꯭ꯔꯦ ꯑꯇꯩꯗꯤ ꯗꯦꯇꯣꯜ ꯇꯩꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯁꯤꯗ ꯆꯥꯅꯕ ꯄꯣꯠ ꯈꯔ ꯌꯥꯎꯔꯛꯄꯅꯤ चाओ राजना रश्मिगी असोकपसिंगदो डेटोल तैबिरमगा तुमफम चेमनबा चरु पुसले मदुदा रश्मिना करिगिनो दुबो तुमरोइद्रो तुमनबगी नते नते आई सिदा कदादिगी तुमदोइनो आइबो सोरो फाबो तंग थिनबियो सोरो योंगनबा लंबिदुदि सु काउखरे कई हाइबा आई सिमानबा खरग सा तानबा लाकपने कमाई लेथावरिनो खंगद्रे लंबी मांगरे असेंग बैरो नंगना हाइदो अदु नत्रगबो सुख साथीख्रबा जंगल मनुंगसिदा आइदि केदोबि तुमबा लाक्तोइबा होइनि चुम्मिने नंग तुमदोरबो ngakhtang wari sanararoidro numit chupama jungle sida koi chatchalai du wadribro wabuti warame nang ubadagi loina phagre nang na bo hairadi ai ahing chupa tumdana wari saraga leiba ngamgani ai nangi nanakta phamura yaroi numidang si yam thengkre tumu masi tabada rasmi wakhal nungaite aigi tumpham chipu asu yam lapna thabiri se karigino numidang athengbada ai kira ati Rajput weraga bu kibro nangdi ai se Rajput nana kamai khangniba nawong na to Rajput male aibu Rajput nana khangbiramagi damak thagachari aigi maramda atai hainingasu ai adum leptana takhini ai nangi nanakta phamge good night asumna hairamaga Rajna onthoga tumkhibaduda Rashmi warona yengamaga nausumi sei saklai onthoktuna tumsinnariba Rajna iseidu nungaina tari Rashmina nausumi sei do saklamaga तपना चंगसिलक्तुना राज की मनाक्ता तुमकी रश्मि के असिगुम्बा मतौसिदा राजना तुमथखिबा सादुना तुमिन्ना लेसिनकी मथंगी अयुक्नी राजना यामना सीरियस ओने उमंगदुदगी थोखिनबा लंबी थिरई रश्मि दि कइमता थौसाते राजता ताना तानादुना वारी साइ
Kari khallino? Aina khanbada nangse aigi maramda khara khangningba male. Adudi sat hango ingonda. Phare, karibta hanganu. Ai isana loina haijarage. Aikoi yum Delhi dani. Nangi yum di kaidano? Delhi. Oh, adudi yam phaye. Aise Rajput ne. Aigi mingna Rashmi kawi. Adu nangi mingdi? Ras. Ras. Ahanba numit ki changyang pass tawra na khal. Aigi wakhalda simasu haiba phaya na khal. Haujik aigi sahi 19 ne. Ai luhongdri. Ai nangwanda budi wa ama phau lot lot. Rashmi gi wado Ras na thawsarodi. Numit ki maige yengduna yang na satki. Rashmi su Ras ki matungda tanarai. Aduga aikhoi ni se laibakna tamamdana asumaina tawrisi. Asumaina kyam kuina leidoino khangde. Aduna aikhoi ani se amana amagi maramda khangmana phani ana khali. Asumna haiduna Rashmi na awangbadagi kumthaba ngamdabado Ras na makhut sambinaba ingit tawre. Ras na makhut sambiraga kumthahale. Aina di nangwanda loina sengna taabani. Aduga nangna aigi yumgi address khangningasu ai nangwanda pini. Adugi wado ko nangangnasi sorok phangna bahanam to hona kisi. Adoi chatlo mafam sida sum lepsilaga kanadaba wari myam sanara kai kanadoino. Aino oida padaba wangangi ba. Natrati aina sariro. Yengose phagi parangi wanati. Numidang wai phaugi manungda lambi si phanghodraba. Adoi di punsi chupase swada dum ururu ungsan dum leirani. Adabu oya gadrane. Yaroi. Oh god, sorok si kaya na lem khage ngune. Numidang dati kaya lapa malui natro. Ras na sumna harauna harapaduda Rashmi do ningba pukai kai ki. Ngarang sarak se phangna bagidama ekhoi ni na angawbo gumna thiki. Ngasi di sorok se uraga kapningba phaurai. Nangna maikei amada chatkrani. Aduga aina maikei amada. Nang aibu Delhi da unaba lakatra. Nangna unaningdrasu hoi phaudang di haibiram. Aina nangbu ngaiba phauding amjanaba. Adumaina hari du bukarigino Rashmi. Aina Mount Abu da lakpa matamda asmaina kanagumba ma thengnani haibase amukta khallude adubu nangbu hek uruba mikuptudagi khangde aisi kaino ma tawk Rashmi gi asigumba wahi singse tabada Rasna Rashmi Minungshi ne yengbi adu jangchilaktuna makhachai da chupi Rashmi haraujaduna mamitagi mapi tai asomdana Rashmi bu tanarakiba nupa singdo jipta ahingdu yarek lambadagi mamit pang thorakpada laptakna Rashmi ga Ras ka lakminabadu ui madu ubadagi makhoi masendo hawdokna duna jiptu manaktamna thawjilai aduga karim kathaina bawa mayam hairai madu tabda Ras saurai mukna rai mamai thangdadi khut thokna khona rai asumna maikhoina khanarakpaduda Rashmi na Ras ki mating pangnaba chenselubani aduba nupa amana hayalakpada Rashmi do nupak amada makoktu yeiduna soi madu ubada Ras makanthi punamak puthokduna hogalai aduga nupa adu phutatle adubu lakminariba mayamduna Ras bu yomsinduna phugene honarakpada sa tanba lakpa mamanaba singduna Ras bu thiba lakpada oiramliba phibamdu urakpadagi chensinduna makhoi su khatnabadu yaurai makhoi mayam changduna mifatta singadu phutatuna tanki aduga Rashmi bu puduna kem tamna lakminai Rashmi lakpa ubada mamanaba mayamda harauna chenchile Rashmi na ma bu thilaiba mayamda masaktai asumna Ras amadi mamanaba singduna Rashmi bu thila amaga hankhige tawbada kem tawramiba mayamaduna yade makhoi ge kem du matam khara yaumina ki siaduna khamduna thami mayam pumnamakta punsinduna harau tayamna sanaminare adubu syamdi punama ase yaude nakalamada ungduna phamaga lei Rashmi ga Ras ka plate langduna sanaringaida soiduna plate to syamgi manakta takare Ras na harau madu khunba changakpada syamna nongmanini sure haukrise chatlasi haire chaladone bai heyeng chasi syamna khami aduga Ras nang kanano haibase mangonda takrabra hanglai maduda Ras na taktre haire madu taraga syamna mingonda losinduna kuina thambase afaba natte haire madu taraga Ras ki wakhan hongai numit asigi numidangni makhoi punamak bol fire tawduna isei sakli Rashmi ga Ras ka phaminarambadagi Rashmi do Ras ki matambakta hiptharai matam sida Ras na wakhal munna khalamaga Rashmi ai nangonda wa amta haige mamangda so haige na khankibane adubu haiba ngamde adubu hojikti haiba tare ai si kanano khangabro asumna Ras na hariba khudingmakto Rashmi di tumthakiduna takhidre mathangi ai uni kabita na Ras ba hodorei Ras na hogalakpada Rashmi leiramdabaduda Rashmi kadai chakrage haina hangai maduda kabita na hotel da mamaga wari sarune haduna syamga chatminaki haire Rashmi hotel lugi counter da changaktuna mayumgi phone number do manager du da haire aduga line phanga kanda haibira o haiduna matai amada ngaiduna lei tanja sida syamna washroom da changuki ge haina changki asumna Rashmi na syambo ngaiduna mathanta leiringeda Ras ki mapa mama do hotel du da Ras puthi belai excuse me sida Ras ko bum leibra no sir Mr. Ras is not here masita badagi mapa mama do counter du dagi tholakpada I'm sorry yare ngakpirabani ado
Nangi Mingdi Shoydana Hangani. Asumna Makuna Wari Sanaripado, Sam the washroom the Gitolak Pada Ure. Makoga Wari Sanarurano Haduna Sam the Ingit Kanatore, Aduburasmina Kangde. Raski Ima Babung Niko. Hoi hoi. Nang Rasku Kangbrane. Makata Gitoropada Sam the Ingitoropadagi. Huh? Kangde. Adudi Magi Mama Pane, the Nangi Kamain Kangiba. Wang Sita Pakumpibang the Duna Ia Toringeda. Sam the Matong Kangra Ingit Mayamatopadagi. Rasmina Nauduna Sambo in a Koshile. Oh, Sam! Sitam talak biune. Sam, na do ke dorino, lausilo. Namaste mamaji. Namaste. Sam na do yamna kiri do karigino. Kiba na te idea. Rasmi, nang sige hotel sit leibra. Leite. Akhodi satra satri mayam ga kem to pham dele. Adurati ras ka sam ga sotu dele ramni dana. Sam Chalo Ras karo. Rambo. Hoi Raspu. Chalo noini lak minaro chalo. Adoi khoi coffee shop ta phamaga wari saru rasi. Lao Rasmi. Somdana Sam jamna pakhatna magi jip to thorok tuna Ras ki manak dele. Ras! Wai Ras! Kedorage. Mai pangdo hote na laure. Adoi Rasmi ga wari saure. Rasmi do hore boy ga wari salore ba. Kari. Ras ki mapa mama ga loina na Rasmi coffee shop amada phamina duna mana Sitapur chatpada gunda singna tanarakpa amadi Ras na mabu kanbirakpagi maramda wari leduna tahalami somdana Ras amadi Sam jip yangna thauduna mapa mama gi manakta hotel tamna lambi da lakli Sam na Rasta Rasmi se Thakur Randir Singh gi machanupi ni haiba khanglabadi mamana khoibu yamna thina chairakani haina haram Ras na di Rasmi na kaisu haidok loi haire Rasmina gunda singa dubu maikoi mayam changmina thina phudatlami hadan harauna tamlingaida Ras amadi Sam hotel uda yoksile mapa mama amadi Rasmi harauna leminaramada ubada Ras penje Ras amadi Sam na thongjin mayada lepambadu mama na hek ubaga nangbu numit humni sure pawam ta tadaba phone su tawrakte aikhoi thawai waduna nangbu thiba laklibani aina hairakpaga mapana madi kadaidagi phone torokpa sangdori ba aina haiduna nokmine Ras amadi Sam chu changchilaptuna maikoi gi manakta phamlare Mamana Rasta nangbu mi khanabada mina batalna tharame harisibu I thokpro haina hanglakpada mapana I thokpa haibasi di Rajput Singhi thaudangni haiduna khumlai natrane Rasmi haiduna mapana onsil Rasmina su mani soidabini haire maduda mamana aina haidra mahakse soidana Rajput ki macha masu oiramgani haina haiduna mapada onsili Raski mapana Rasmida nangi apokpagi mingkari kaubagi haina hangbada Rasna pakhatuna Rasmina pakhumpiba nangdringaida Rasna atopa wa amada thaidoktuna mapada aikhoigi kasing hotel da book tawbirabra hairakpaduda Raski mapana aikhoigi di hana dagi book tawduna leire haina khumlai tanja simakta da ngasai Rasmina phone number piramba hotel gi nupadu changlaktuna Delhi dagi mapabung Mr. Randir Singh gi phone la aure haiduna Rasmi da tamlai madu tabda Rasmi phuk hawatuna mapagi phone do pairuna bathoki Dhanraj na machanupa Rasta Ras hojik hai khiba mingdubu Randir Singh haiba natro haina hanglakpada Rasna ai phajana tahodre haina khumki Dhanraj na chingnabadagi Rasta Rasmi gi sagai nategi maramda nang khangbra haiduna makata na hangjalai Dhanraj na chingnarapadagi machanupa Rasta gi gari gi so lauraga magi nupi Sarosta Syam amadi Ras maikoi ani bu pukhatuna hotel mathakta kakhatkina bahairami Dhanraj Rasmi na phone toribadu manakte yausilai Rasmi su wari sanabdo loiduna phone do thamle Dhanraj na Syam amadi Ras hotel mathakta ka haure aduna ai nangbu thinbiramage lao haina hairakpada Rasmi wakhal nungaite nahangna aigi dama wabidrabasu ai taxi de chachaki ge haire Ras ki mapana yade aikhoi gi jeep leina karigi taxi de jatuna lao ai thinbige haiduna poki Rasmi nungaita Ras na leriba maikairom de yengamaga chatki mapana Rasmi bu thinba poki bado Ras amadi Syam pakhatuna tanaraktuna yengaga lehori Ras ki mapana Rasmi bu thilakpada nahaki napagi mingkari kawi haiduna hangi Rasmi na Thakur Randir Singh kawi haina hai masi tabadagi Ras ki mapada wakhal ama tawrai ngaihaktan khallaga Dhanapurda noi pabungin mari mata ka leibra haina hangai madu tabada Rasmi na harauna hoi akhoi aduda hana leirame hojik so akhoi gi yum lau inkhoi loina leiri Rasmi gi wahi singdo tarubadagi Dhanraj sauning bana luton karai mamangda thokiba thaudok-sing mathang ningsinglei mana thauriba gari adu gear sinduna yangna thogulei Dhanraj ki mawng matawdo ubada Rasmi pakhalei Dhanraj mamangda thokiba sathiraba thaudok-sing mamamta ningsinglei thamoi kairaba thaudok-sing do ningsinglubadagi mana thauramliba jeep adu gear sinduna amukka hena yangna thaurai Dhanraj ki mawng matawdo da Rasmi akiba phaurai lambi dugi mayok nabada achauba tata truck amana hanjin horon kanna khungapadu Dhanraj kalisuna chumde
Dhanrajna haukraba matamda mana nongmaina kaptuna mi hatkibadu ningsinglingida mamangda lakliba gari adu thainani haiba khanki matawsida Rasmina thingjinaba tare haduna thakatna lawri Dhanraj wakhal lai Rasmida tapna yengai asumna yangna kemto yoksile Rasmina Raj amadi Syamgi mapot majai singdo puthoraktuna pi Dhanrajna beg singdo gari da hapchilaga Rasmida onsilaktuna yengu Rasmi Raj ka chumna khangna ba khaktara natraga wase a yoksin khrabra haina hangai Dhanraj ki wahangdu da Rasmi Maithong langsinki Dhanrajna paukhumpi Rasmi haire Rasmi paukhumpi dabadi yadabanina asengbado haijare ai Raj bu yam nungsi jai ado Rajna di mana soibu nungsi Rasmi Rajna nakhoi imung manunggi maramda hangkhibra Rasmina hangde haina khumi nangna di Raj ki maramda khangabra haina hangai maduda su Rasmina khangde haiduna manga khai nangna di Rajda hangkhibra haiduna mu hangai maduda Rasmina mana su hangkhide hai Madu tabada Dhanrajna madudi yamna lanbani hairai noina karigumba hangna duna khangnaramlagadi nungsinabagi mahutta nekhoi amana amabu tukachanaramgadabani madu tabada Rasmina aidi Rajbu kaidongmungda tukacharoi haina khumai karigumba nangna Rajse nangi nakhura Ratan Singh hatkhiba nupadugi machani haiba khanglaagadi Rasmi ngaktuna yengai kari adubu nahakna mani ai Dhanraj kawi nangi nakhura hatkibado ainani masi tabada Rasmi wangangde Dhanraj bu munna yengduna lei Dhanrajna makha tarai nangi imung manunga luhong khongdong tawduna changthok changchin tawba haibasidi yamna lapkhrabagi wani Rasmi aigi punsi sidadi siramdai yora fauna khoi imungdagi ising likla ama fawba thaklaroi Rajna kadongnungda su nungsibagi damaktada aikhoi imung manungi mayokta suklep lepoi aduga karigumba mana lepa agadi aigi ikut asimakna mabu makak makak kaktuna hatkane Nangi imung manunga kaidongnungda su mari amta leina haloi hairamaga sauna satki Rasmi mamitagi mapi chadum sinthaduna lehori kemtu da leiminariba mayam pumnamaktuti chinta amata leitana harauna sanaminari adubu Rasmi di puba ngamlaroidaba awabagi potlumado makok thaktuda thangat piramlabanina mapi rasinna naitom kaptuna leiri tanja simaktada Raj changsilai Raj pu ubada Rasmi mapi deithokduna awaba punamak losinduna Raj se aina nangi damak lairakpani Raj wangangde thangdu lawsilaga Rasmi da munna yengduna lei aikhoi se angakpa laibakni sangsar sida aina nungsiruriba se nang khaktani adubu aise kanano haiba khangla adi nangna aibu muktu kacharani nang kanano haibadudi aidi hana dagi khangina masi tabada Rasmi Raj da ngakna yengai sigi matungdi ngasigi matungdagidi nangi apamaduna oirani adubu noi pabungna di masi oithokpa yaroi hairami karigumba nangna nakhoi imung manunggi mayokta leiragadi nangbu hatkani fau hairami adubudi noi paungna khangasu dum hairakani ado nangdi moina hari singduda kiraga aibu nungsibase tokthokladra nang yaudana ai hingba ngamoye Raj Rasmi nangi aigi punsigi phirepse noi pabungna natraka aikhoi paungna lowgadaba nate nanga igana lowgadabani adubu moina di sumaina khalle nongmagi sarani se aikhoi nina tarma ngamnaba honadragadi aikhoi ni gi nungsibagi mari se tatkrani asumna makhoi ani phireptu lominaringeda kem tawriba mayamdu langak patarai Rasmi ai kuina panthaduna leiba yararoi ai hayeng dili chatlani aina kariguma dili chakhragadi aikhoi ni kuinu unaba phangkitaba su yai matamduda nang taramdai gi misidi yengo aishu taramdai gi misidi yang amgana yabase nang ningsingo masinani aikhoi ni bu unan kibase asigumba numil amada aikhoi ni soidana muk thengnarakini aisa lage Rasmi masi haramlaga Rajna Rasmi gi khajaida nungsina nanbiramlaga chat Rasmi Raj bu kauduna chakna yengduna lehoi Raj mayumda dressing table gi mamangda masam hatuna leiringaida Syam changaktuna mamana kauri chasila o haire maduda Rajna chatlamo ai laage haiduna forit lisile somdana yumdugi ahal punamak punsinaduna wakhanari Syam amadi Rajna changakpado maikhoi punna yengai Raj ka Syam ga lakpa ubada mapandau jaswanna manaunupa Dhanraj tapna ngangduna gyan tahalo haire Dhanrajna asaubu phajilaga haire Mount Abu the Tokriba Todok Sindo Kallu raga yasuki matik nungairaktre aina hek poksabai isamakna imung masigi khwaidagi yengthina barandir singi masanu pika nungsibagi mari sagatnarakani haibse ai kaidongdu su khallude madupurmukto kamaina thokrino haduna yam sauna hangai Raj pa kumpiba ngamde nang masi karamba sagegi ningono haibse khangra
Ras ki mama saros pakatche. Ras na pau kumamata piraktabadagi mapa Dhanraj sauba helai. Phuk haugalaktu macha gi manakta changsilai. Matamda da Jaswan na asawbadu phatanaba honai. Ai nangna karigumba khangdana thokkhiramba thodok oiragadi nangbu ngakpi pangamgadabani. Adubu pumnamakse nangna khangna tawkhibane haibase ai khang. Jaswan pakatche. Kaino ne nangna ngangi dubo madubu Ras na chawkhattaba khandan gi ne na khanglaga bu adumaina tawgadra haina khamjinjai. Ras ki mama na suma pita na machabu kanna ba haijarai. Ekhoi gi Ras na soiduna adumaina tawruba oiragasu matungda ma adugi asoibadu chumthokjarakani haibagi ai thajai an haire. Dhanraj sauna magi nupi gi maming ko. Saros madugi wado ai Ras ki masin makta gi taba pame. Ras ngasi haiba numit asidagi madugi nupi macha aduga nanga amuk hanu unaroi haiduna nangna imung manung mayam sigi mamangda wasakpado ai pame. Ras pau kumamata piba ngamdana ungduna lei. Ras na pau kumamata piraktabadu Dhanraj sauninge. Dhanraj na makha tare. Pare maduna nangi chapchaba phirep oiragadi wafam pumnamakse Randir Singh da su khanghanba tabani. Haidana Randir Singh da phone taunabagi pai. Pabu amta ngabiko madumati tobigino pabu. Maram leitana wa chauthokpiraga kari karan doino pabu. Wa chauthokpada ingona kari sokiba leite. Dhanraj na Randir Singh da phone taunaba honaringe. Pabu ai wasaktuna haijari pabu. Ai matungda Rashmi ga amuk anu unajararoi. Madumak nangi wasak oiba ngamadra ngamani pabu. Madudagi di Dhanraj phone taukhidre. Pai matungda aibu amona singna handana bohono ngasi haiba numitsidagi nangi khongthang pumnamak aini yengsinduna lei haibasi kaugano nang sangkiba yarani. Ras wa mata makha taramdana tuminna magi kada chakhi. Mathangi numitni Ras ki mung manung da dukan hangba lage. Ras phone laktuna wari sare mapana kanaga wari sanari bano haibadu chingnabadagi atopa extension amadagi tai. Masi urakpadagi Ras na magi wari du thaidoki aduga mapada warone yengamaga phone du thamki. Nongma shopping mall amada Ras pot leba lai. Maduda Rashmi su lakpa urakpadagi Ras Rashmi gi manakta changsilaktuna Rashmi bu kawri. Rashmi Ras Rashmi nangbu kamdorige. Ai bro nungairi nandi kamai dori. Aisu nungairi. Sita nagari wado noi pabungna nongwanda chaibra. Say noi pabungi khangkrabra. Khangdri. As yam pare. Aise nangi party gi kinoma legi edana lakpani. Nangi apama matang hayudana. Aigi pamjaba ama khaktang lei. Karino hayu. Aina pamjabati nanga leiminabadu khaktani. Rashmi adubu kaidungai phangdoino di khangde. Madusu matamna nomadi soidana purakani. Matamdu phawbadi ngaiki si Rashmi. Ai punsi chupa nangbu ngaiba ngamgani. Punsi chupa natte Rashmi. Laiba October ki tang puni thoise. Ai nangi nanakta soidana lake. Matamduda naina ngaijariba. Phare sa Rashmi. Maraksida khoni na kariguma pau phawna ningasu. Aigi phone number nangona hayake. Asumna reptu ki nakan leptuna phone number pina ba honaringaida Rashmi gi mapana pot leiba loiduna tholaktuna Rashmi bu korai. Mapana korokpaduda Rashmi pakhatna Ras ki phone number lawdabida mapagi matung induna chatki. Asumna Rashmi na chatkibadu Ras na lona yengduna lehoi. Asumna Ras na October gi tang kuni thoida unasi hairambadu Rashmi na numit khudingi isinduna ngaije. Asumna numit kyani ngaina hokhi. Asumna Rashmi na ngasigi numit simasu hokre haiduna calendar da ka amaga tholakpada Rashmi gi ahlaman singdo yamlaba thenpot singadu yengduna harauna leirami. Athenpot singdugi marakta yaura iba chithi ado Dharampal da pahali. Kumar Pratap Singh na Randir Singh da aikhoini gi nungsinabagi mari se hena chesinabagi damak nangi nachanupi Rashmi bu aigi chanupa Rup Singh gi imau oijarage haijarakpagi chithi oirami. Masi tabada Rashmi gi ahlaman Singh yamna haraunarami. Adubu Rashmi gi thamoidadi tasona thinbagum thoki. Lakadoriba yumsakese numita Rashmi gi waroi pot purani haiba wasi tabada Rashmi pungau ngawe. Wa ngangdana magi famungda ungduna lei. Matamsida mamanabi kabita changlaktuna Rashmi aduk yamna wasalukhino masigi lambi amai khoi thisi hari. Asomdana Rashmi gi ahlaman singdo waroi pot puba numita kana baton tawsige haiduna kan khanarami. Matamsida phone laktuna Randir Singh na paikhatli. Kanamata paukhom pirakhide. Randir Singh na phone du thamki. Masi urubadagi Rashmi na chingnaratuna magi ka tamna kanna chingkhatki. Randir Singh na sumachanupi na kanna chingkhatkibadu chingnarai. Rashmi na magi kada yamna chingsilaktuna phone du paikhatli. Ras oirami. Randir Singh na sumachanupi bu chingnabadagi phone du tapna paikhatuna tai. Ras ka Rashmi ga oiriba phibam sigi khanarai. Ras
ai hojik yam chawba problem ama leire nanga yam thuna unadaba yadre aikhoi ani yam thuna unaba pami ai pungkhai amagi manungda library manakta leiramgi nang lao wari pumna maksima pana makhage extension phone du dagi tai Rashmi lairi khara pairaga mage ka dagi tholai madu ubada ma pana khana yengai Rashmi na khanga maroi matagum ai lairi singsi library da thiluki ge hairei Rashmi bu chatlo haiduna harau harau thadoraga mapaduna lona matungde inarei Rashmi na library yausilakpada Rajna su chensilaktuna makhoi ani makhut samnaduna atopa mafam amada wari sarusi haiduna chenminakhi makhoi ani library da chensilaktuna matam koina unarudabagi harauna nusina kone matam asida maparandir singna su yangna changsilaktuna makhoi ani bu koi thithirei Rashmi na Rajda magi luhongbagi matam ahalaman singna lepigre haina tammi madu tabada Raj thakatna yengai Rashmi na Rajda lagliba yumsakesa numita magi luhongbagi waroi potpudoini hai asumna ngangnaringai mapaduna library gi ka singdo mathang mathang changduna thigalai Raj na Rashmi da nang kari suwaru no punamak phana bisinge hai mapaduna koi thibada phangaktabadagi library gi mapanda yangna chentorai aduga koyeng yengakpada Raj na bike thawna ba start tawribadu urai Randhir Singh yangna chensilai Raj na bike thawduna chatkibadagi Randhir Singh na su car na yangna tanarai Raj ti Randhir Singh na tanarai habadu khangde magi thawbam thokpa chumna thawduna chachai Randhir Singh na gari yangna thawgalaktuna yengubadadi Rashmi gi mapok numitta Rup Singh saduna lakhiba Dhanraj gi machanupaduni haiba khanglakpadagi magi gari duna thomtatlamaga yangna thawduna chatki Raj sorok ki mataida leiba langkhongdu da yungchinduna lehawi Randhir Singh na magi nupida Raj amadi Rashmi ga naminaba photo mayam ama puthoraktuna masi kadaida namuribano haiduna thigalai Rashmi gi mamana yamna kina ai wasaktuna haijaribasini Mount Abu dadi aina Rashmi bu kupsin senaduna lei makhoi ani thengnabagi tanja phangloi hairei Randhir Singh sauba hengalai Mount Abu da natradi masi kadaida namurino haiduna saugalai Rashmi gi mamana ai tasengna khangjadabani hairei Rashmi gi mabokna nupa machadabu kanano ne haina hangai Rashmi gi mapok numita Rup Singh saduna lakhiba Dhanraj gi machanupa chaukhattabaduni hairei masibu Dhanraj gi machanupa oire tanja sida Dharampal na hairei masi akhoi Rashmi na khangdabagi oirongani makhura Ratan Singh bu hatkiba Dhanraj gi machanupa ne haiba hek khanglakpada ma masana dum tukat chakharadabani hairei tanja sida Rashmi gi manena su tamo akhoi Rashmi lakpaga mabu warak watenge haina hairei photo singdo hanagi mafamda thamucho akhoi na khangkhraibasi mangonda khanganba yadi hairei Lagliba yumsakese numita magi waroi potpuraga mathangi thada luhong thokradabani hairamaga Randhir Singh sauna thoki leiriba mayamdo karisu wa makha taba ngamhaude somdana Jaswant thabak chathoklubadagi mayumda hanjilai Raj ki mama amadi machannupi Parvati na cha semduna leirambadugi manakta harauna changsilai masu cha amta thake hadun harauna phamtharai manaunupa Dhanraj amadi masenipa Bhagavan Das po hangai aduda Parvati na makhodi thabak chathoki haina khummi Raj ki mama na chaga thagnaba chapot lorukhi haina haugalakpada Thakur Randhir Singh na mioi kharaga loinana magi yumda changsilakpadu urakpadagi Jaswant Singh da tai Thakur Randhir Singh na changsilakpadu ubada Jaswant Singh sauningna phuk khawgattuna changsali karigino hangi matamda da Thakur Randhir Singh na ai Dhanraj unaba lakpani hairei maduda Jaswant Singh na nangna hainingiba khudimak engonda hairamu hai Dhanraj ki machanupa na ngasi aigi gari da thengjelakpadu ma ngasi di mathwai hingjarabani hairei wasi tabada Jaswant Singh swai lawi Raj ki mama amasung mani pakhatuna yengai Randhir Singh makha tarai Raj na chaliba lambido afaba oiroi haina kihalai Jaswant Singh na Raj kadaida lehawi hangbada Randhir Singh na hojik phau laktribo radi ma masana lakjarani hairei ai ngasi pau amaga khangalamge hairei Jaswant Singh na kari wano hangi maduda Randhir Singh na aigi chanupi Rashmi lakliba yumsakese numita Haripur gi Kwar Pratap Singh gi machanupa Rup Singh ga waroi potpuraga mathangi thada luhongadorabani Dhanraj ki machanupa na masi thugaina ba honare hairakpada Jaswant Singh na sauna madu sugoi oithoktabani hairei ngasi Raj na phone tawraktuna aigi chanupi Rashmi bu kokthokhtuna maikhoi ani unabadu aigi imit simakna uduna laklabani hairei madu hairakpadu da wa makha taba ngamde Randhir Singh na mu makha tarai Rashmi budi aina warakhrani Raj warakpadi na khoi gi na thawni hairei simadi soidrabani khang ngasi haiba numitsidagi Raj na Rashmi bu hek unanaba honaraba mabu khak lemna tharoi haiduna yamna sauna usittana yengamaga chatki Raj ki mane amadi mama du yamna pakhatle Jaswant Singh na makhoi ani do onsilaktuna masigi wase Dhanraj da khanganganu haiduna cheksin wa thamamaga yamna nungaitana thoki numidanga thengbada Syam amadi Raj magi bike do inchinduna tapna changai bike ado khamaga makhoi ani phamthamine Syam na tapna accident sibu kamai tawrurino haina hangai Raj na aidi aigi side ta chumna thauduna chatlingeda gari duna thengjelambani hairei
Ras ki wado tabada Syamna khang khang na tawramibra hain hangi. Rasna ai sumadu mali hain khumai. Syamna mi du bukanano hain hangi ngaida tungdagi mapandhaw Jaswant Singh na Thakur Randhir Singh ni hain khumai. Makhoi ni pungak ngaktuna mapandhaw Jaswant Singh da jengai. Jaswant Singh nungai taba madi sauning bana phungat na mani Thakur Randhir Singh na ni hairei. Aduga makha tarai. Nang ngasi Rashmi bu phone tawduna unaba chatluriba natra hain hairei. Ras na ngakna masi pumnamaksi kamaina khangino hangai. Thakur Randhir Singh ngasi yumsida laami hairei. Thakur Randhir Singh laami haiba tabada Ras mamit mana lauthokhtuna ngakna yengai. Aikhoigi chummaktada hoi laami. Aduga nangbu hatkani haiduna kihelamaga chatki. Wado tabada Ras pungangai. Ras na mathawai wajana tanjadu da mapati khangkibra haina hangai. Jaswant Singh na Dhanraj ti matamduda leite hairakpaduda Ras na mapandhauda mapada takthokpiganu haina haijarei. Ras ki waduda Jaswant Singh na karigino haina hangai. Maduda Ras na thaudoksi mapana taragadi lanna khankhini hairei. Jaswant Singh sauning na Ras ki manakta changselakduna achumbadi karino haina hangai. Ras matin jothaduna mapandhauna hangliba singdugi paukhum tapna pirei. Sitanagarda unarakpadudagi Rashmi ai amuk phawba unarudri. Adubu ai amuktangde unadaba yadaduna chatlubani. Aikhoigi oiriba phibam sing ase khanganduna marisi loisinarabani hairubani hairei. Mapandhauna madu oiragadi phare haiduna Ras ki wadu taraba matungda paukhum pirei. Somdana Randhir Singh gi ngungdo waroi pot purakpagi phajana semjin sajili. Matamsida Rashmi lairik paiduna magi kadagi tapli kumtharei. Maduda mapa Randhir Singh na kadaidano hangai. Rashmi chap lepi college dani hairei. Randhir Singh na waroi pot pudri phawnang college chatpagi wakhan kaufthokro hairei. Rashmi ngaktuna mapada karigino hangi. Waroi pot puraba matungdadi nangna college tamba tamdaba haibase nangi na puroibagi apambagi matungina lepkadabani. Rashmi na ngakna aigi punsigi warepo masaksu khangdaba mana lepkadoriba haina hangai. Randhir Singh paukhum pirei. Luhongaba matungdagi di nupi singse magi mapuroibagi apambagi matungina chatkadabani mase aikhoigi chatnabini hairei. Mapana Rashmi bu magi kada changkhinaba tansinki. Rashmi mathawai sokna magi kada chingkhatki. Mabokna nungaitani yenghui. Rashmi gi mabokna lai khuramba tholakpada hana getu da ngaiduna leiramba Rasna chensilaktuna Rashmi gi mabok la hang. Ai Rasni haiduna masak takje. Rashmi gi mabokna Rasda Rashmi gi matungda tanabiranu. Natragadi Rashmi da awaba yam taragani hairei. Ras karisu khumba ngamde tumina nontaduna khang. Maboktuna hayeng magi waroi potni yam thona su luhongkhragani. Magi matungda tanabiduna magi punsi mangnaba singanu hairei. Ras wakhal nungaite mabokki wataduda Ras warauna khumai. Kanana kanagi mangnaba siliba haibase aikhoigi imungna su khangde nikhoigi imungna su khangma ngamde. Hayeng khangakpa matamdadi yamna thengkhragani. Thengna khanglakpa matamdadi karisu kanaba leiraroi hairamaga Rasda warauna chatki. Rashmi gi mabokna lai khoramduna mamit iselingaida haukraba thaudok kayadum mathang ningsingai. Madhumatina Ratanda hairamba wa magi mapuroiba Raghubir Singh na haikiba wa laisaringaidagi ijat yaudraba nupibu mamau nupi oiba ngamoi hairamba amadi Ratan Singh bu nongmaina kapkhibadu ningsingakpada mamit khangpang pangthorei. Numidangni Rasna kabitada phone tawduna magi mateng pangbinaba haijei. Nongale Rashmi gi waroi pot puba numitni. Mayam punamak haraunari kharana isai saktuna kharamana Rashmi gi sanali kon thaurang tawbiri. Somdana ungduna phamliba Rashmi gi masamda mamana nungsina hatpiri. Adubu Rashmi di wakhal nungaitana ungduna phamli. Ungduna leiriba Rashmi gi maithongda ubada mabokta nungaite. Kabitana Rashmi gi yum mathakta Ras pu lakpra haiduna koyengengduna leiringaida Ras bike ama thauduna lai. Ras lakpa ubadagi kabita paraprap kumtharei. Aduga Rashmi gi manakta changai. Kabita bu hek ubada Rashmi gi manena. Kabita nang bunga sai uktagi ngairibani karigino asuk thengna laidi asengba mamanabini mitop lakpagumna kayada thengna lain somdana thaba hingduna leiri haire. Kabitana aibu kari taw haibano hanglai. Maduda Rashmi gi mamaduna ahanbada Rashmi bu kebiro pung 3 hek tabagade nupa mayumdagi mi yaurani hai. Maduda Kabitana phare ai loisinaba tawrage isai sakliba singse hanamta loisalhan ko haire. Rashmi gi mamana phare ai sindoklage haiduna isai sakliba singdu makhada kumthakhinaba amadi magi mathau tawkhinaba sindokhi. Rashmi gi manena sanalikon puraktuna Rashmi da sijinnaba pirei. Tanjasida Kabita so bek ama paiduna ka manungda changai aduga aidi inafi purakpa kaure hairei. Maduda Rashmi gi mamana Rashmi gi upuda yawbani nangi apamba makhallaga illu hairei. Rashmi gi mama gi wadu tabada Kabitana
हराउन बेगतो पायरगा रश्मिगी उपु तमना यांगना चंगसिनकी रश्मिगी मनेना परप्रप लोइसिलो थेंखरनी हायरमगा थोकी रश्मिना कवितादा येंगलुबदा कविताना ममित कुप्तुना इंगित तौरई रश्मि ngaktuna munna yengduna lei कविताना रश्मिना सिजिनागदबा फिरोन पुनमक बेगतुगी मनुंगदा हापचिल्ली कविताना रश्मि नंदी चत्तबा यारोय हादुना इसै सकलक्तुना इंगित तौरपदु रश्मि ज्ञान पोप तारई सोमदना धरमपालना रणधीर सिंहदा नुपा मयुमदि पुंग 8 मखायदा सोयदना यौरानी हायदुना पाउ तम्मी रश्मिगी ममाना रश्मिबु मसम हाटपीना लुहोंगदुना मयुम थादोक्तुना चलमदाइसे नुपी खुदिमा वाखल नुंगाइतबनि हायरे कविताना उपुदगी फीदो बेगता हापचिन्ना यामना चुम्मी हायना खुमजले रश्मिगी ममाना कवितादा मोनसिन्दुना नंगसु हयेंग लुहोंगमदाइदा असुमायना तौदोरिमे हायरे मदुदा कविताना होय सोयद्रबनि चुम्मी हायना खुमै कविताना पाउखुम पीना मथौ तागदबा फिरोनसिंगदो बेग मनुंगदा हापचिल्ली रश्मिगी ममाना मखा तारई अतोप अनोब मफम अमदा लैरुबगी अकीबा फाउदबसु नते हायरे मदुदा कविताना फी हापचिनबा लोयरगा रश्मि नंदी चत्तबा यारारोय हायदुना इसै ओइना सक्चिलक्तुना इंगित तौरई रश्मि ज्ञान पोप ताय हराउबना मसातो मथुम मरांग हौई राज रश्मि खोगी युम मयादा लाक्तुना ngaiduna leiri रश्मि खोगी सेम सारिबा युमदो येंसिलिबा नुपा अमना ओंथोरकपदा राजना बाइक मथक्ता ngaiduna लेबदो उरई हाइफेट चिंगनाना येंगमगा ममाई लेसिलकपदा कविताना रश्मिगी बेगतु दोलान मथक्तगी थैदोकनबा थादरकपदा नुपादुगी मकोकता तारोरे नुपादु ngaktuna बेग अदु पाइखत्तुना येंगे नुपादुना बेगतो हांगदुक्तुना येंगलुबदा नुपीगी फिरोन हापलंबदु थेंगने नुपादुना चिंगनाबे हेलक्तुना राजपु येंगलमलगा बेगतो पाइदुना इमुंगदे चेंसेनकी अदुगा ठाकुर रणधीर सिंहगी मनाक्ता लाक्तुना पाउ तमलै राज बाइक मथक्ता फमदुना गरी येंगदुना ngairi सोमदना रणधीर सिंह अमदी धरमपालगा लोइनना ngasai बेग पुरखिबा नुपादुगा दोलान मथक्ता काखलक्तुना राजपु येंगै रणधीर सिंह हायरकपगी मतुंग इन्ना बेग पुदुना चंगलकपा नुपादु राजगी मनाक्तमना चंगसिलै अदुगा राजगी मनाक्ता चंगक्तुना मा बलवान सिंह कवि रणधीर सिंहगी ममाक नुपाने हायदुना मसाना मसाबु मसक ताकचे नंगना सिदा ngairibase मा मना खंखरे अदुना नंग मनुंगदा लाउ हायदुना कौरे नंग चंगदबा यारारोय हायरे रश्मि अमदी कविता अहेनबा पोट पुनबा हापचिलिङैदा कविताना ऐ मपानदा राजपु येंगुखिगे नंग लोसिलमु हायरमलगा थोकी कविताना दोलान मथक्तगी राजपु येंगबा थोलकपदा बलवान सिंहना राजपु इमुंगलमदा पुसिलकपदो उरै बलवान सिंहना राजपु इमुंगलमदा पुसिलकपदो उबदा कविता स्वाय लाउई रणधीर सिंह यामना साउना फोन तौनबा होनारमी राजना चंगसिलक्तुना नमस्ते हायदुना खुरमी राजना नमस्ते तौरकपदो रणधीर सिंह साउमनबना खुमदे रणधीर सिंहना फोनदा धनराज पाहेलो ऐ धनराजता वारी साबा पामे हायरकपदो ताबदा राज ममित मना चपजुंगी धनराजना फोन पाइखलुबदा ठाकुर रणधीर सिंह ओइरमी धनराज पुंगक ngai रणधीर सिंह मखा तारई ऐ नहान नखोय युमदा लाक्लंबदो जसवंत सिंह ना हायरमगने हायना खल्ली मदुदा धनराजना याम ngakna जसवंत सिंह ना एंगोंदा करिमता हाइदे हायरे रणधीर सिंह मखा तारई हाइद्रगदे ऐ हौजिक हायरगे खंगो हायरे नंगी नचानुपादना फोन हंजिन तौरक्तुना रश्मिबु कौथोकनबो होनारी ngasi रश्मिगी वारोय पोट पुबा नुमितसिदा मा युम यौसिले अइना माबु मरिन चुमथोकपदि ngambani अदुबु नंगोंदा तंजा अमदि पीगी नंगना वारकपा ngambagadi warakchौ नंगना वारकपा ngamoidबो ओइरदि अइना वारकलानि हायरे रणधीर सिंह मखा ताखिद्रे धनराजना हंजिन हेलो हायना फनायाम हाइजै अदुबु रणधीर सिंह ना पाउखुम पीदबिदा राजता से नापागा वारी सानौ हायदुना फोन पिसलै राज साउनिंगबना मसादु फुंगलै रणधीर सिंह ना पिरकलिबा फोन अदु पाइरुबदा मपाना यामना साउना हौजिमक युमदा चटखो हायरे राजना फनी हायदुना फोन दो थमकी धनराज मागी ऑफिस मनुंगदा फोन दो थममगा मागी फुरितो पाइखलगा युमदा चटनबा परप्रप थोगलै धनराज की मतौदो उबदा जसवंत सिंह पाखतना हौगलै कदाइदनो हायना हंगै धनराजना जसवंत सिंह ना हंगिबदो साउनिंगना पाउखुम पिरमदबिदा मयुम तमना परप्रप थोगलै राजना फोन दो थमखिबगा रणधीर सिंह दा यामना वारौना नहागना अखोय पाबुंगदा फोन तौबिदुना वा पुनमक खंगनबिबगिदमक्ता अदोमबु हन्नाना थागतजरी हायरे अइना ngasi फावबो कनामतदा खंगनदना लोना तौजरकपनि अदुबु ngasi हायबा नुमिसिदगिदि फोंगना तौरनि हायरे राजकी वादुदा रणधीर सिंह ममित छंगदोकना येंगै राज मखा तारई मसिगी वासै इपादसु हायरुनि हायरे राजना यामना थौना लैना अय अमदि रश्मि नखोयगी फत्तबगी लिचततो सुक्तौ तौरोय हायरे रणधीर सिंह सावबना राजता ममितो लाउथोकना येंगै राजना नाहक अमदि अखोय पाबुंगना तौनिंगबा तौरो अय अमदि रश्मिगी नुंसिबगी मरिसे कैदौनुंगदसु थदतपा ngamloi हायरे राजकी वादो ताबदा रणधीर सिंह साउमनदना फोक हौगलगा राजकी ममायदुदा हंजिन थाजिनदना फुजिल्ली तंजासिदा रश्मिगी मबोकना चिनसिलक्तुना खामी रणधीर सिंह साउई ममादा खामदना बाहायरे ममाना हाटलगे हायरिबरा हायदुना मखुट पायदुना चिंगथोई रणधीर सिंह ना फुबा याबा फुरबा मतुंगदा धरमपालदा राजपु मपानदा लंगथोखो हायरे करिगुमा माना मतुंगदा मसकसे अमुक हन्ना हेक ओहलाबा दर्पणदा मकोक थुगायु हायखो हायदुना राजपु मपानदा इंथोखनकी असुमना राजपु फुदुना मपानदा इंथोरकपदु रश्मि अमदि ममानबी कविता नम दोलान मथक्तगी उरै
फिबमदो उबदा रश्मिना पाखतुना राजपु कौगे तौई कविताना मचिन मेंसिनकी कनामतना खंगनबा यादे हाइदुना इमुंगदा पुसिनकी थौदोक्सिना मरम ओइदुना धनराज की इमुंग अयोबी थाकता टेंशन द लेनारी मनाव नुपा धनराज की टेंशन दो खंगबदगी जसवंत सिंहना होरेन राज हलकपगा आई मंगोंदा फजना वारी सारगे नंगी कादा चंगो नंग पोथारो हाइरे धनराज चाकना पाउखुम पिरै ममांगदसु नाहकना वारी साबिखिबनी अदुबु मागी ओइदबा वादुना ngasiगी फिबम असे ओइरक्लिबसिनी हाइदुना साउना पाउखुम पिरखि जसवंत सिंहना तंजा चातबा अमदि फिबमना याददुना तौबो ओइरमगनी हाइरे मदुदा धनराजना माना वाखल ताबा इकाई खंगबा मचा ओइरदि इमुंगसिदा ओहेलक्लिबा फिबम अमदि हेक अपोक्पा मपा इंगोंदा थेंगनादिबा प्रॉब्लम असे थेंगनाहलबोइदा मपा अमदि इमुंगसिगी खनबा ओइरमलबदि मा रश्मि की ममिंग फावबो पल्लोइदबनी हाइरे मदुदा जसवंत सिंहना नंग रास्ता अदुक हेंजन्ना खनगनो हाइरकपदा धनराजना माना फरगबु रणधीर सिंहना इसामकी जुमदा लाक्तुना उसित थौइदबा उदलिबसिबु मतिकला चौखत्तबा मी फत्ता रणधीर सिंहना फोन तौरक्तुना एगी इचाबु मागे अपाम्बगी मखा पोना थमलि हाइरकफम थोकप्रा मसी पुंगनमकसे एगी इचा नुपाना ओक्तबदगी ओहेलकबनी माना मापागे अमदि युंगी करीमता खंदबा मखै इकाई खंगदना रणधीर सिंहगी मयुमदा चतुना नुंसिबगी बिखाने रुरिबनी धनराज हाइनिंगाई लेतना थमोय सोई जसवंत सिंहना तपना मपुंगनिंग फाथबिनबा होनारई राज हौजिक खुदोंथिबा मयाम अमा थेंगनारिबने चावबा इंखलकबा जौबोनगी मतमसिदा नुंसि नुंगोनगी हाइगद्रा नत्रगा वखल तादबा हाइगद्रा मसी अयाम मियोइबसिंगदा थेंगनारिबने मतमसिदा मखोइबु साउना वारकदबा नते नुंसिना लोइनबिदुना मखोइबु वखल ताहनबिगदबने थोक्रिबा थौदोकसिंगसिना धनराज मयामबगी वाहाइदुनासु पुंगनिंग फाथबा ngamkidre machabu mayumda hanta halakhisanu yamna thina phugani lemna khak tharoi haiduna singduna laikre धनराज की का हेनबा मतौदुदा मयामबा जसवंत सिंह साउनिंग लई नंग माबु लाक्लगा करी तौगे हाइबना फुगे हाइरिब्रा हाइदुना हंगे धनराजना नंग मरक्ते जेसिलकनु माना वाखल ताद्रि फाउ इखुत पेन वारकने हाइना खुमलई वादु ताबदा पिकलिंगैदगी राजपु मचामकनी खन्ना जोगजरकिबा जसवंत सिंह थमोय काइकी मपीना थुमलबा ममितुना नाकंद लेबलिबा भगवान दास अमदि राज की ममादा येंगलई थमोय काइरबा जसवंत सिंहना धनराजदा फु नखुत पेन फु आइदि करिसु थोकनादे नंगदि अपोक्पा मपानी नंगना तौनिंगबा तौबदा कनाना करी हाइदुनो अइना खांबा ngamlubagi haksu leite हाइरई रश्मि की इमुंगदो वारोइपोटकी दमकता इसै नोंमाइ तौदुना यामना हराउनरे राज नुमिदांगदुदा उखोंग अमगी मयादा लेप्तुना मंगक थांगतुना तिंगक तिंगक येंगदुना लई रणधीर सिंह अमदि कुंवर प्रताप सिंह की इमुंग मनुंगदो हराउना फमिनादुना रश्मिबु पुथोरकपा ngaiduna लैनारी रश्मिबु निंगथीजना फिजेट लेटिंग तौबिरगा पुथोकपिरई राज मथंता चाकचै तौफम खंगदे उदो कोंदुना खांगे रश्मि मामा अमदि मबोंगना पुथोकपिरक्तुना फमले कवितासु रश्मि की मनाक्ता चंगसिलक्तुना फमी रूप सिंहसु ममागा लोइनना रश्मि की मायोकनबदा फमलरे रूप सिंहदा ममाना खुदोप अमा पीदुना रश्मिदा सिजन्नबा हाइरे रूप सिंहना खुदोप अदु सिजनबिगे तौबदा रश्मिदो फना कुइना मखु तिंगथोक्तदुना लई काइना थंगदा रूप सिंहना नमदुना खुदोप अदु सिजनबिखि रश्मि की ममानासु रश्मिदा रूप सिंहदा सिजन्नबा खुदोप अमा पी इसै नोंमाइ तौरिबा सिंहदुना थौरम असिगा मरि लैनना थौरम असे पांगथोखिबगी इसै सकपदो राजना मपानदगी तारई राज मथमोय सोंगना उखोंग कोंदुना फना कुइना ngaijरमनि अदुबु ओइररोय खनबदगी मा मफम अदु थादोक्तुना मयुमदा हनखरे रश्मिना रूप सिंहदा खुदोप हेक सिजनबिखिबदगिदि कुंवर प्रताप सिंह अमदि रणधीर सिंह हराउना कोनै नुमिदांगी थेंगला फावबा राज हलक्तबदो धनराज मथंता फमदुना ngaiduna लैरि राजना फिबम सोंगना हलक्पदो उबदो मपादा नुंगाइतदुना हौगटलगा येंगै सोमदना मपंदौ जसवंत सिंहना मागी कागी थोंग मरुमदुदा राजबु फुबिखिद्रा खंदुना लोनना येंगदुना ngaijari राज मपाबु उबदा मराल याजबगुम मपागी नागदा चंगसिलक्तुना मपाबु चेचेट कोंदुना कप्पी इमुंगदुगी अहलसिंग पुम्नमक्सु तुमदबिदा राज हलक्पा ngaiduna लैनरमी मपा मचाना नुंसिना कोनबदो उबदा मयाम पुम्नमा हराउनरे मपाना हयेंग नोंगालगा वारी सारसि तुमुरो चलो हादुना थाजनबिकी रश्मि की इमुंगदो वारोइपोट पुबा लोइरबनिना महै महै मयुमदा हन्नाखरे कवितासु मयुम चटपगी थोरकपदा रश्मि की मबोकना रश्मि दि हाइना हंगे कविताना रश्मि दि वादुना पोथा होरी हाइना खुम्मी रश्मि की मामा कमलाना नंग कदाइ चतोइनो हाइना हंगलकपदा कविताना थेंखरे आइसु युमदा हलगे हाइना खुमाई इसै सखिबसिंगदो मकोक खुमजिनदुना परेंग साना थोकलै थोंजिनदा रणधीर सिंहगा थैनै रणधीर सिंहना मागा नुपीदा मखोइसिंगदुबु सेन थुम पिबिख्रबरा हंगे रश्मि की मामाना लोइना पीख्रा हाइना खुमाई मदुदा इसै सक्पीसिंगदुना रणधीर सिंहदा मथंग मथंग बोर पिरम्मी कवितानासु रणधीर सिंहदा चटलगे अंकल हाइरमगा चटखि रणधीर सिंहसु वाखल नुंगाइना इमुंगदा चंगहौई अथेंगबा अहिंगी हांगलबा लंबीदुदा भेन अंगांगबा मयांगना थौरई भेनदो कविताना थौबा ओइरमे गाड़ी थौना थौना कविताना ममांगदा आइगी नाकता फमनिंगलबसु हौजिक्ति फंबा यारने करिमता खुदोंग थिनिंगाई ओइद्रे हाइरई कवितागी वादो ताबगा तुंगदा लोना तोंगलमलिबा रश्मि कविताबु हराउना कोनसिल्ली रश्मिना हौजिक्ति नोइगी युमदा चत्तोइरा हंगबदा कविताना नत्ते राजकी युमदा डायरेक्ट चत्तोइने हाइना खुमाई
ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯁ꯭ꯌꯥꯝꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯑꯣꯇꯣ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯁ꯭ꯌꯥꯝꯅ ꯑꯣꯇꯣ ꯚꯔꯥ ꯄꯤꯔꯤꯉꯩꯗ ꯀꯕꯤꯇꯥꯒ ꯔꯁꯃꯤꯒꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯀꯕꯤꯇꯥꯅ ꯁ꯭ꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯀꯕꯤꯇꯥꯕꯨ ꯎꯕꯗ ꯁ꯭ꯌꯥꯝ ꯄꯨꯡꯉꯪꯉꯛꯏ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯕꯤꯇꯥꯅ ꯔꯁꯃꯤ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯆꯠꯂꯣ ꯄ꯭ꯔꯞ ꯆꯪꯉꯣ ꯔꯥꯖꯄꯨ ꯀꯧꯊꯣꯔꯛꯎ ꯍꯥꯏ ꯁ꯭ꯌꯥꯝ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯔꯥꯖꯇ ꯄꯥꯎꯗꯨ ꯇꯝꯂꯩ ꯋꯥꯗꯣ ꯇꯥꯕꯗ ꯔꯥꯖ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯀꯦ ꯇꯧꯏ ꯃꯗꯨꯗ ꯁ꯭ꯌꯥꯝꯅ ꯃꯥꯕꯨ ꯈꯥꯝꯃꯒ ꯅꯪ ꯅꯄꯣꯠ ꯅꯆꯩ ꯄ꯭ꯔꯞ ꯄꯦꯛ ꯇꯧꯁꯤꯜꯂꯨ ꯅꯪ ꯆꯦꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯏ ꯁ꯭ꯌꯥꯝꯒꯤ ꯋꯥꯗꯣ ꯇꯥꯕꯒ ꯔꯥꯖ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯁꯦꯟ ꯈꯔꯗꯨ ꯃꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ ꯕꯦꯒ ꯃꯆꯥ ꯑꯃꯗ ꯐꯤꯔꯣꯜ ꯈꯔ ꯍꯥꯞꯆꯤꯟꯗꯨꯅ ꯆꯠꯂꯒꯦ ꯊꯣꯛꯂꯛꯄꯗ ꯁ꯭ꯌꯥꯝꯅ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯁꯦꯟ ꯈꯔꯗꯨꯁꯨ ꯔꯥꯖꯇ ꯄꯨꯊꯣꯛꯇꯨꯅ ꯄꯤ ꯆꯠꯂꯝꯗꯥꯏꯗꯨꯗ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯔꯥꯖ ꯅꯨꯡꯁꯤꯅ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ ꯔꯥꯖ ꯔꯁꯃꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯕꯥꯏꯛꯇꯣ ꯑꯍꯤꯡ ꯆꯨꯞꯄ ꯊꯧꯔꯛꯄꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯁꯣꯝꯗꯅ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯒ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯔꯁꯃꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯒꯤ ꯙꯔꯝꯄꯥꯜꯅ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯏ ꯙꯟꯔꯥꯖꯅꯗꯤ ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯑꯗꯨꯕꯨ ꯖꯁꯋꯟꯠ ꯁꯤꯡꯅꯗꯤ ꯔꯥꯖꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯣꯇꯣꯔꯁꯥꯏꯀꯜ ꯊꯧꯗꯣꯛꯈꯤꯕꯗꯣ ꯔꯁꯃꯤ ꯌꯥꯎꯈꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯊꯟꯇ ꯆꯠꯈꯤꯕꯔꯥ ꯍꯥꯏꯕꯗꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯔꯟꯙꯤꯔ ꯁꯤꯡꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯅꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗꯒꯤ ꯔꯁꯃꯤꯕꯨ ꯆꯦꯜꯍꯟꯈ꯭ꯔꯤꯕꯁꯤ ꯃꯈꯣꯏ ꯈꯟꯗꯥꯅ ꯑꯄꯨꯟꯕꯒꯤ ꯈꯨꯠ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯔꯛꯏ ꯋꯥꯗꯣ ꯇꯥꯕꯗ ꯔꯟꯙꯤꯔ ꯁꯤꯡꯒꯤ ꯅꯨꯄꯤ ꯀꯃꯂꯥꯅ ꯃꯊꯋꯥꯏ ꯆꯥꯛꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇꯣ ꯐꯥꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯔꯟꯙꯤꯔ ꯁꯤꯡꯅ ꯃꯗꯨ ꯇꯧꯕ ꯌꯥꯗꯦ ꯄꯨꯂꯤꯁ ꯍꯥꯏꯕ ꯃꯤꯡꯁꯤ ꯐꯥꯎ ꯄꯟꯒꯅꯣ ꯍꯥꯏꯔꯛꯏ ꯔꯁꯃꯤꯅ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯛꯏ ꯃꯥ ꯀꯔꯤꯁꯨ ꯂꯥꯞꯅ ꯆꯠꯂꯝꯃꯣꯏ ꯗꯤꯜꯂꯤ ꯃꯅꯨꯡꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯈꯨꯗꯛꯇ ꯔꯨꯞꯁꯤꯡꯗ ꯂꯨꯍꯣꯡꯈꯤꯒꯗꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯃꯥꯛ ꯅꯤꯄꯥꯗꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯑꯅꯤ ꯖꯣꯀꯤ ꯑꯣꯏꯜ ꯄꯝꯗ ꯊꯥꯎ ꯍꯥꯜꯂꯒ ꯑꯒ꯭ꯔꯥ ꯔꯣꯗꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯩ ꯆꯤꯡꯌꯥ ꯑꯣꯏꯅ ꯇꯧꯕ ꯑꯆꯤꯛꯄ ꯂꯝꯕꯤ ꯑꯃꯗ ꯔꯥꯖ ꯑꯃꯗꯤ ꯔꯁꯃꯤ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯃꯤꯟꯅꯔꯤ ꯈꯔ ꯆꯠꯂꯒ ꯒꯥꯔꯤꯗꯣ ꯌꯥꯔꯛꯇꯕꯗꯒꯤ ꯈꯥꯝꯃꯤ ꯔꯁꯃꯤꯅ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ ꯔꯥꯖꯅ ꯒꯤꯌꯥꯔ ꯕꯣꯛꯁ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯔꯁꯃꯤꯅ ꯁꯦꯝꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯪꯉꯛꯄꯗ ꯔꯥꯖꯅ ꯌꯥꯔꯔꯣꯏ ꯈꯨꯝꯃꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯃꯊꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩꯗ ꯇꯥꯇꯥ ꯑꯃ ꯌꯥꯡꯅ ꯊꯧꯗꯨꯅ ꯍꯣꯔꯣꯟ ꯈꯣꯡꯉꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯗꯨ ꯎꯕꯗ ꯔꯥꯖꯅ ꯔꯁꯃꯤꯗ ꯇꯥꯇꯥꯗꯨꯕꯨ ꯈꯥꯝꯅꯕ ꯍꯥꯏꯔꯛꯏ ꯔꯁꯃꯤ ꯈꯥꯝꯕ ꯉꯝꯂꯣꯏꯗꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯏ ꯃꯗꯨꯗ ꯔꯥꯖꯅ ꯑꯩ ꯒꯥꯔꯤ ꯃꯆꯥꯁꯦ ꯂꯣꯏꯁꯤꯜꯂꯝꯒꯦ ꯇꯥꯇꯥꯁꯤꯗ ꯑꯩꯈꯣꯏꯅꯤ ꯇꯣꯡꯍꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯔꯛꯏ ꯔꯥꯖꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝꯗꯒꯤ ꯂꯣꯟꯅ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎꯃꯤꯜꯂꯝꯃꯤ ꯔꯁꯃꯤꯅ ꯇꯥꯇꯥ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯔꯁꯃꯤꯕꯨ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ ꯀꯔꯤꯒꯤꯅꯣ ꯍꯪꯉꯤ ꯔꯁꯃꯤꯅ ꯃꯇꯦꯛ ꯈꯔꯗꯪ ꯇꯣꯡꯒꯦ ꯍꯥꯏꯔꯨꯕꯗꯨꯗ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯡꯗꯣꯔꯛꯏ ꯇꯟꯖꯥꯁꯤꯗ ꯔꯥꯖꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯁꯃꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯩ ꯔꯥꯖꯄꯨ ꯎꯕꯗ ꯗ꯭ꯔꯥꯏꯚꯔꯗꯣ ꯃꯨꯠ ꯄꯨꯝꯅꯃꯛ ꯍꯟꯈꯤ ꯑꯗꯨꯒ ꯃꯥꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯔꯁꯃꯤꯅ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯌꯥꯅꯤ ꯍꯥꯏꯗꯣꯛꯂꯨꯔꯕꯅꯤꯅ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯌꯥꯝꯅ ꯃꯨꯠ ꯂꯩꯇꯅ ꯄꯥꯈꯠꯍꯜꯂꯒ ꯊꯧꯔꯛꯏ ꯗ꯭ꯔꯥꯏꯚꯔꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯨꯅ ꯊꯧꯔꯤ ꯃꯗꯨꯗ ꯔꯥꯖꯅ ꯃꯃꯥꯡꯗ ꯀꯔꯤ ꯈꯨꯟ ꯇꯥꯕꯅꯣ ꯍꯪꯉꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯁꯣꯅꯥꯄꯨꯔ ꯀꯧꯕ ꯈꯨꯡꯒꯪ ꯑꯃ ꯂꯩ ꯍꯥꯏꯔꯛꯏ ꯔꯥꯖꯅ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯪꯕꯗ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯤꯅꯤꯠ 10 ꯉꯥꯏꯔꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯈꯔ ꯊꯧꯔꯛꯑꯕ ꯃꯇꯨꯡꯗ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯦꯟꯗꯤꯃꯦꯟꯗꯨꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯏ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯐꯝꯗꯨꯗ ꯒꯥꯔꯤ ꯈꯥꯝꯂꯛꯄꯗꯨꯗ ꯔꯥꯖꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯌꯦꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯀꯨꯝꯊꯈꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯦ ꯔꯥꯖꯒ ꯔꯁꯃꯤꯒꯅꯁꯨ ꯆꯤꯡꯅꯔꯛꯏ ꯁꯣꯝꯗꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟꯗꯨꯅ ꯏꯟꯖꯤꯟꯒꯤ ꯃꯈꯨꯝꯗꯣ ꯍꯥꯏꯒꯠꯂꯒ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯦꯟꯗꯤꯃꯦꯟꯗ ꯅꯨꯄꯥꯁꯦ ꯊꯝꯃꯝꯃꯒ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯄꯨꯗꯨꯅ ꯊꯧꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯩ ꯔꯥꯖꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠ ꯃꯅꯥꯛꯇꯨꯗꯒꯤ ꯑꯍꯥꯡꯕ ꯌꯨꯒꯤ ꯕꯇꯜ ꯑꯃ ꯄꯨꯊꯣꯔꯛꯏ ꯃꯗꯨꯗ ꯔꯁꯃꯤꯅ ꯔꯥꯖ ꯁꯣꯝꯗ ꯐꯝꯕ ꯅꯨꯄꯥꯗꯨꯁꯨ ꯌꯨꯅꯝ ꯉꯛꯇ ꯅꯝꯃꯤ ꯋꯥ ꯇꯥꯅꯕ ꯂꯣꯏꯗꯨꯅ ꯏꯟꯖꯤꯟ ꯃꯈꯨꯝꯗꯣ ꯍꯥꯏꯊꯔꯛꯄꯗꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟꯗꯨꯅ ꯃꯊꯋꯥꯏ ꯆꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯔꯥꯖ ꯑꯃꯗꯤ ꯔꯁꯃꯤ ꯅꯨꯡꯖꯥꯎ ꯑꯆꯧꯕ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯊꯤꯕ ꯐꯪꯂꯛꯇꯕꯗꯒꯤ ꯃꯊꯋꯥꯏ ꯆꯥꯛꯅ ꯌꯦꯡꯉꯝꯃꯒ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯆꯠꯈꯤ ꯔꯥꯖ ꯑꯃꯗꯤ ꯔꯁꯃꯤ ꯒꯥꯔꯤꯗꯣ ꯊꯧꯈꯤꯕ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯏ ꯃꯈꯣꯏ ꯑꯅꯤ ꯀꯗꯥꯏ ꯆꯠꯀꯗꯒꯦ ꯈꯟꯗꯨꯅ ꯄꯨꯡꯕꯪꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯥꯖꯅ ꯑꯋꯥꯡꯕ ꯆꯤꯡꯒꯤ ꯃꯇꯣꯜ ꯑꯃꯗ ꯃꯟꯗꯤꯔ ꯑꯃ ꯂꯩꯕꯗꯨ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯔꯥꯖꯅ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ रश्मिदा खुद थिंदुना यंगले मल्लबा किंथरबा मंदिर अदुदा मखोय अनि चंगजफम लौनबगीदमक यौसिले रास इंचिक्लबा मफम अदु उबदा मपुनिंग लेताजे अदुगा रश्मिदा रश्मि यंगो अखोयनिना लेनबगीदी सिदै हेना फबा मफम अममुक फंगरो अइना खल्ली सुमाइना नंगसु खल्लमिरो रासना लेबलिबा मफम अदु मसिना अखोयगी ड्राइंग रूम ने हाइदुना माना पाइरम बेग अदु लेमाइदा थादे रश्मि सुमाना लेबलिबा मपा अदु सिना अखोयगी बेडरूम ने हाइरे मखोय अनि हराउना नोकमिने थंगनबा कादुदा रश्मिना चंगसन्दुना मसिना अखोयगी चाकसंगनी हाइरे रासना अखोयनिगी रोज गार्डन सु येंगुरसे हाइदुना हराउना नोकमिने मंदिर दुगी मखादा लेरिबा फजखरबा पात अमदी अकोयबदा लेरिबा चिंगी नावपोंगसिंदो उबदा रश्मिना स्वर्गगा माने हाइदुना प्रमाण तौरे रास अमदी रश्मि फजखरबा मफमसिंदो उबदा नुंगाइरबा मंगलान कया सागचे मंदिर तुदा महादेवी पाइबुंगोदा
ꯃꯩꯔꯥ ꯀꯠꯆꯗꯨꯅ ꯀꯅꯥꯃꯠꯇ ꯌꯥꯎꯗꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯨꯍꯣꯡꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯖꯩ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯩ ꯁꯣꯝꯗꯅ ꯃꯕꯣꯛꯅ ꯔꯁꯃꯤꯒꯤ ꯃꯄꯥꯗ ꯀꯔꯤ ꯄꯥꯎ ꯐꯪꯉꯒꯦ ꯍꯪꯉꯤ ꯃꯗꯨꯗ ꯔꯟꯙꯤꯔ ꯁꯤꯡꯅ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯊꯨꯅ ꯊꯤꯔꯒ ꯄꯨꯊꯣꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯈꯕꯔ ꯑꯗꯨ ꯃꯃꯥꯗ ꯂꯪꯁꯤꯜꯂꯤ ꯃꯃꯥꯅ ꯈꯕꯔꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯔꯥꯖꯀꯤ ꯋꯥꯟꯇꯦꯠ ꯂꯥꯎꯕꯒꯤ ꯐꯣꯇꯣꯗꯣ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯙꯟꯔꯥꯖꯀꯤ ꯏꯃꯨꯡꯅꯁꯨ ꯔꯥꯖꯄꯨ ꯈꯕꯔꯗ ꯍꯥꯄꯛꯄꯒꯤ ꯈꯟꯅ ꯅꯩꯅꯔꯝꯃꯤ ꯃꯆꯦꯅꯨꯄꯥ ꯚꯒꯋꯥꯟ ꯗꯥꯁꯅ ꯃꯆꯥꯅꯨꯄꯤ ꯔꯁꯃꯤꯒꯤ ꯐꯣꯇꯣ ꯍꯥꯄꯛꯇ꯭ꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯏꯖꯠ ꯁꯣꯛꯇꯅꯕꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯔꯥꯖꯄꯨ ꯊꯤꯕ ꯉꯝꯕ ꯃꯤꯗ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯤꯕꯁꯤ ꯑꯩ ꯆꯤꯟꯁꯤꯅꯗꯤ ꯄꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯔꯥꯖꯀꯤ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯔꯛꯄꯗ ꯔꯥꯖꯀꯤ ꯃꯃꯥꯗꯣ ꯀꯞꯇꯨꯅ ꯈꯥꯡꯉꯤ ꯄꯥꯎꯁꯤ ꯈꯪꯕꯗꯒꯤ ꯃꯊꯋꯥꯏ ꯆꯥꯛꯂꯕ ꯙꯟꯔꯥꯖ ꯄꯔꯞ ꯆꯪꯁꯤꯟꯈꯤꯗꯨꯅ ꯔꯟꯙꯤꯔ ꯁꯤꯡꯗ ꯐꯣꯟ ꯇꯧꯏ ꯔꯟꯙꯤꯔ ꯁꯤꯡ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ ꯃꯗꯨꯗ ꯙꯟꯔꯥꯖꯅ रणधीर सिंह आई धनराजनी नंग नईगी शाबदी खबर दा हापे अदुब नंग सिमदी निंगसंगो करीगुंब नंगी थोंगुना आईगी सानिपाद फत्तनोंग दे हेक थोलबा आई चही 13 की ममांगी धनराज तो ओंदुना नंगी नाकता मुक लाकनी मसी हारकपसि ताबदा रणधीर सिंह फोन तो सत थमजिनखि मनाक्ता फमलिबा धर्मपालना कनागी फोनो हंगी रणधीर सिंह ने कनागी सुनते आइना खुमी सोमदना राजना मखोइना लोतुना लेरिबा मफमदुगी मनाक्ता लेबा खुंगंगी दुकान मचादुदा चाना थक्नबगी पोटलम लेबा लाई दुकान मपुदुना पोट तमलिङैदा मनाक्ता लेबा खबरदो हांगदोक्तुना येंगलोइ खबरदुदा राज मसागी वान्टेड लाउबगी फोटो यावरमबदो उबदा पुंगङै रश्मि मखोइना लेरिबा मफमदु सिट सेंगदुना लेरिङैदा राजसु पोट लेरुबदगी हलै हैमा करी लेरुरिनो राज खबरदो रश्मिदा पिसले खबरदुदा राजपु वान्टेड लाउरमबगी फोटो यावरमबदुदा मथवाई सोकना नुआइते कनामतना खंगौदबरा रश्मि नुआइतदुना उंगी रश्मिना मखा तारै राज हयेंगे खुंगंगदा चतुना पोट लेबदो अइना लेरुरगे रश्मि की वादो ताबदा राजना नुंसीना नोक्तुना नंगना सत्रसु यारनिदा अइनाने नुमिनि पानीगी चाना थक्नबा लेराबनि चाना थक्नबा होय हाइबनि रश्मि थोंग थाक्नबगी पोट लेरे ताबदा वाखल खनबा हौरे येंगोसे सिगी राज माना लेरलिबा पोटसिंगदो मथंग हाइदुना ताइ खामेन सोंगी सिना खामेन सिंबने अदुगा सिगी बोरासे सिदना थोंगनबा कोलिक्सु यावराबनि रश्मि खामेन साग अमा तौसी खामेन साग नंग इंसांग नापिसि सेममु आई सिंगर चल्लगा याम थुना लाकेको राज चाक थोंगनबगी सिंग चनबा चटखि थोंगबा थाकबा अमुक्तसु हैरक्त्रिबा रश्मिना राजना चानिंगे हैरंबा तनगंग हैता सेमदुना हौरी खामेन सागसु सेमदुना थोंगनबा होनरी इंसांगदो थोंगनबा होनरिङैदा ngasai mana haujaki tandu pungka kaduna leirambadu urai madu thangthana ba honariŋaida tawa asabaduna makhuttu pokduna rashmina thongnaba pairamba injangdusu makhut pokpaduna maram oraga leirangduda haijinkhre rashmi mapunsigi thongba thakpa hairaktabanina chana thaknaba thongnaba honabada ma achauba lantheng ama oiri rashmi mamai mamitsu hamukna pungtei tei tofam khangdraba rashmi khangba ngamdaduna kappi tanjasida rasu singjalubadagi halai rasna कईदोरगे करीगी कपिनो राज आई तसेंगना करी बुथोंग थाकपा हैथि नंगी नरा नतिने रश्मि अइना लानबा ngaktani अइना नंगबु हैब्रा हैतब्रा हंगदना नंगोन थबक सिनरंबा आइगिरा कैसु खनगनुसे से खरा काबतनसे सिने ना हाउदुइने से केमता खलुनुसे से सिदैदिने आई थोंगतबिरगे यंगसे सिदैदिना आइगे हैतबा पुनामा मथंग लोइना खंगानी अदुदगिदि नंग आइगोंदा ताथोंनिंगने हे कपकनु हाइबनि नंगो आइगिसु असोइबा हैतबा मयाम ले अदु खंगागा नंग सोइबा थादो सके हाइरो तोसे कपकनुबा रश्मि की असोइबा मयाम दो राजना चैबगी महुत्ता नुंसीना थेंबिरकपदुदा रश्मि मपुकनिंग हराउजै मखोय अनि नुंसी चानाना थमोय तिनाना नुंसीने कोनसिनमिने मखोय अनिना लेरिबा मफमदो नोंग तारकपदा चोत्तनबा मखोय अनि चंगदुना सेमजनमिने सोमदना रणधीर सिंहगी ममाक निपा बलवन सिंहना राज अमदि रश्मिबु मफम खुदिमक्ता कोइथि थिरकली बलवन सिंह राजना चाना थक्नबा लेबा दुकानदो यौसिलै राज अमदि रश्मि मखोय अनिगी लेफमदो कुप्पा लोइरदुना मखोय अनिगी युमदुदा नुंगाइना पोथामिनरिङैदा बलवन सिंहना चंगसलक्तुना मखोय अनिगी लेफमदो डाइरेक्ट खंखि कुमार प्रताप सिंह फोन तौरक्तुना रणधीर सिंह वारी सादुना लेरी रश्मि की मरमदा हंगई रश्मि यामना नुंगाइना लेरी हाइना खुमकी फोन दो हेक थमखिबगा ममाक नुपा बलवान सिंह यामना हराउना यांगना चंगसिलै
aduga Raj amadi Rashmi gi leifam khangle haduna mafam adugi address adu pire Raj amadi Rashmi gi leifam do hek khangbaga Randhir Singh na Dharampal ga wa khanaba hokre makhoi ahumna Raj ki maramda khanaribadu tarubadagi mabokto pakhatuna thoki aduga Rashmi gi mabokto yamna yangna Dhanraj ki yum yoshile ahal duna makhoi gi imungda changlakpado ubada yumduda leramiba mi punamakto ngaktuna yengi Rashmi gi mabokna makha tarai ai nakhoi gi ayaba yaudana changakpagi damakta ngakpiyo ai Thakur Randhir Singh gi mamane haiduna masak takje Dhanraj amadi Jaswant Singh makhoi punama ngaktuna yengnei aduga hanubiduna ai nakhoi gi thongjinda Raj amadi Rashmi gi mapunsi gi bikhani ba lakjaribani haire wadu tabada Dhanraj amadi leiramiba pumnamak amukka hena ngai Rashmi gi mabokna amuk makha tarai Raj amadi Rashmi gi leifam Randhir Singh na khangkare ai gi thamoi sida akiba phawi Raj ki punsi khudong thiningai oire ai akiba phawi haire wadu tabada Raj ki mamana pakhatna ai gi icha kadaidano haire Dhanraj magi nupi bungai khwaidana ingit tawramaga Randhir Singh gi mama gi manak tamna parprap kumthare aduga nahakna masigi pawsi karamna khangibano haire Rashmi gi mabokna ai makhoina wari sanabadu loina di taraktare adubu Raj amadi Rashmi gi manakta makhoi kanamta da hairamdana chatkadore haibasi tabaga ai mafam sida laklibani ibungo haire Dhanraj na Rashmi gi mabokta adudi nahakna aikhoibu mafam duda punabagi laklibara haiduna hangi Rashmi gi mabokna hoi mani ibungo haiduna nushina khumai Dhanraj na Rashmi gi mabokta marau leina nahakna hairibaduna chumlamlagadi afabadi oiraroi haire Dhanraj ki wafam da tabada Rashmi gi mabokto khangpham khangdi Raj ki mama amadi Jaswant Singh makhoi su kari tawgadage khalli Randhir Singh na Dharampal bu mihatpa Singh gi manakta thajin khibadu gari manungdagi munna yengduna lei Dharampal na mihatpa Singh do unaduna mi hatnabagi damakta sel khusine maduda mihatpa Singh duna hatkadoriba mi dugi maming hayu hairakpada Dharampal na ming khangbagi mathau tade aikhoina mafam duda puraga chatkane haire nakhoina hatkadoriba mi do naitom leibani ma hatkibagi pramana amata phanganba yaroi haire maduda mihatpa Singh duna soidanaba hotnagani haire asumna mihatpa Singh duda Dharampal na sinaramlaga balwan ga loinana thorai somdana Raj na sing chalunabagi singjang do maya phengduna leiri Rashmi mikap tholakpadagi hogalaktuna Raj ki manak tamna changsilai singjang gi maya phengduna leiriba Raj ki managanda nushi na kolai aina tum thakringai da nang lona hogalaga chalami ba Nimita sila kadore singita saluge to haying ayukta oina chatlo hojik chatkrano ꯆꯠꯂꯨꯗꯕ ꯌꯥꯔꯔꯣꯏꯌꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯑꯗꯒꯤ ꯑꯌꯨꯛꯀꯤ ꯆꯥ ꯂꯣꯟꯅꯕꯒꯤꯁꯨ ꯁꯤꯡ ꯑꯃ ꯐꯥꯎ ꯂꯩꯇ꯭ꯔꯦ Rashmina Raj chatkibadu nungaitana tanna famdaraktuna yengduna lei thabak chatliba Raj to chalhaningmandabagi wari sare ngai khone mareng banda singjang thangatuna thabak chatliba Raj Rashmina kaurakpadu tabada othoktuna yeng maduda Rashmina alu sak tawbadi ai haini irai lai nangna su pangani ai thongamki Rashmi gi wado taraga Rajna okay hairamaga amuk challe Rashmina maduda su amuka kaurai ngai khone karino ngasidi tangang haubai mahuta thauda tawba puri oina hauramagi Rashmi gi wado da Rajna unsilaktuna noklamlaga good hairamaga chatki Rashmina amuka su ngai kho karino nang ngasidi kyam kuiraktuino pung amagumba changba yai Rajna chingi angamba lambi duda kumthakige tawbada Rashmina amuka su kaurai ngai kho oho karino ngai kho ba maduda Rashmina nushina makhut khattuna kaushan Raj changsilaktuna Rashmi gi manakta phamtai karino haini do haibase hauchikti chatlo pung amadi nungai na matam lenba ngamani Rajna su nushina Rashmi gi makhajai da chupira maduda Rashmina asina karigino pungani changapase Raj su harau noktuna thabak chatki Rajna thabak chatkibadu Rashmina nushina yengduna lehawi somdana chauraba nungjaw marumduda Balwan Dharampal amadi mihatpa ani duga loinana achengba tanja yengduna Raj thoklakpa ngairami Rajna thabak chatpa ubaduda Balwan Singhna tu yengu ada chatle haire Dharampal na mihatpa singduda adagi mi sine haiduna makhut thinduna tai Rajna di khangdabanina ichamchamna magi thabak tu chatli mihatpaduna Raj pu uraga yamna laina hatlani haibagi matagumda penna nokje Dharampal na amuk mabu hatkhare haibagi khudam changdam pami haire maduda mihatpaduna magi akakpa makhut ani puradi yarabra haiduna noktuna hang mihatpaduna Dharampal amadi Balwan Singhbu chatkhro haiduna makhune ingit tawi Dharampal amadi Balwan Singh paraprak mafamda thadoktuna chatki somdana Rashmi thongba thakpa heirabanina
Rasna chananaba mathel lukoi thongnaba lang somdana Dharampal amadi Balwan Singh ngaiduna leiriba Randhir Singh gi manak yaushile Dharampal ubaga Randhir Singh na kamdaure hangi maduda Dharampal na mihatpa singdo ras gi matung inakre haire Randhir Singh na Dharampal da nangna puraiba mi singdo thabak tawba ngamgani haibagi thajaba leibra hangai Dharampal na suksoi soidana pangthokpa ngamgani haire madu tabada Randhir Singh sor hondoi Randhir Singh na Dharampal lon sinduna makha tarai kariguma mabu hatpada atopa mina mu okhrabati harakpada Dharampal na awuba mitisu hatkhini hare wadu tabada Randhir Singh mathamoi pele Rashmi na chai jang phajana thongba loiraga makhut tai thokte lagalakpada mapa Randhir Singh jangakpa ui madu ubada Rashmi swai lawi Randhir Singh na tapna machanupi gi manakta jangaaga nang karimta pakhatkanu ai nangbu chaiba lakpa natte hare Randhir Singh mathamoi phajillaga yamna nungsiba saduna Rashmi da hare aidi icha gi maning thungnaba tawda yadraba mapani hare nangna phai khanba nangya pamba singdo ipana loina yare hare aise nangi napani na nangi awaba yengba ngamde nangna yum thadokduna chatrigai mamangda aingonda sengna khangalamadi phaba mapana hariba singdo Rashmi asengba oiraboi khanjai mapuning nungsiba phaurai aduga Rashmi mapada paukhum pijare babung ai nangbu yamna kijai haidi yamna haijanimkibani adu kimanbadagi haiba ngamkidaba mapana mu nungsiba saduna haukiba singdo haukrasanu haujikti nang yum jalase namasu kaptuna anthokpa phibam amda lehore Rashmi na mapada solapna ai ithantadi kamaina chatkani mapana nangna thantana te ras pubigadoribani harakpada harauna mapaba konchinjai aduga babung aibu ngakpiu babung aibu ngakpiu haiduna mapaba nungsina konchinjai rasna chatlingaida nungjau mathak aduda thang paibagi mami mata silakpadu urei maduda rasna yengkhatlubada mihatpa singduna thang paiduna mabu hatkadagi chongthare mihatpa singduna rasta mangakta thangduna kakke tawrokpada rasna pairamliba singjang aduna thang adubu yanthaki rasna yengkhatlubada mihatpa singduna ningmang japtuna rasbo hatnaba honare rasna phatraba mi anidubu phuramlaga chenthorei mihatpa aniduna su rasbu koitan tanarei ras makoidagi nanthoknaba kanna chele mifatta sing adu chokthaba leitana rasbu tanare Rashmi na ras halakpa khoirang na ngairingaida mapa Randhir Singh na ras hanjara ani ma laktringaida nangi pochei packing tawro haiduna phauramliba phi adu mapa aduna loksilaga pi ras mihatpa singduga kanna phunabada soktuna makhudu i thoi mihatpa singduna ras pulepa leitana tanarakpad ras chenba nangdabadagi nungpak amagi makhada lotuna le tanjadudha mihatpa duna nungpak adugi mayada leptuna ras koithi thiringaida ras na makhong ani do paiduna chinglaga tuhale turingai tanjadudha nupadugi khulaidu munduna nupadugi mathabakta yansinduna hali phatraba nupadu ras na singjangna yanbagi chaina kholadu laubada maga lakminariba nupadu tabadagi chelei mamanabaduna siduna leiramliba phibam adu ungduna yenglingaida ras na matunglomdagi mangasamda amuk yesinduna nupadu masu hatoi mihatpa singdugi khwaigi makok oiriba nupadu tapna changlakpada nupa ani du siduna leiramada ubada pungangai mihatpa nupadu pakatpa phaurai yamna cheksinna maikai khudima ururu leiduna yengaga mana bek manungda haptuna purakliba nongmai adu pankhale nongmai du mathang panchanba loiduna maru hapchile somdana Rashmi na rasgi mafi maron sing adu thupchinduna hapchinaba honare Randhir Singh wa mata ngangdana machanupina tawriba singga munna yengduna leptuna lei Dharampal amadi Balwan Singh su mapanda ngaiduna leiri tanjasida Randhir Singh gi mamana Dhanraj amadi Jaswant Singh makhoi mayamga loinana lai Rashmi phiron pek tawba loiduna beg adu pairaga harauna mapagi manakta changai aduga babung ai chalon ba heire sida leibadagi loina heire babung cha thak sira ai chalon jarake Randhir Singh na yumda oina thaurasi nangi baking duta loisilo haire Dhanraj mareng banda nongmai thongatuna lai Randhir Singh gi mama bu hek ubaga Dharampal phamambade phukhagatuna maji mafam sida karigi mafam sida la ino hangi maduda Randhir Singh gi mama na nakhoi mafam sida kari tawrami bano ras ka Rashmi ga bu kadai no haiduna hangi makhoina ngangnabadu tarakpadagi Rashmi na yengthorokpada mabok lakpa urei Rashmi na harauna mabokki manakta chensili bobok mabok na sumasubu nungsi na konchili Dhanraj amadi Jaswant Singh ras bu uraktabadagi changsilakpada Dharampal mamangda thachile Dhanraj na sauna Dharampal tanjaduda Jaswant Singh na sat laung changsilaktuna yengu Dharampal ekhoi mafam sida khanaba lakpa nate ras kadai de lei hayu haiduna hangi Jaswant gi wado tabda Randhir Singh wakhala makalai tanjasida mabokna Dharampal da dharam Randhir di kadai de lei ge hangai Rashmi na icham chamna kari su khangdana babung di manung de lehawi aibu lawba la ini haina khumai aduga ras pusu hairakpada Jaswant Singh amadi Randhir Singh ngaktuna yengne wadu tabada sam di harauje
Randhir Singh manungda munna khanba yaba khallaba matungda phaba saduna thoklei. Randhir Singh na yamna chamba aphaba saraduna mamada. Imanang karigi wana laklibano. Ai makhoi ani bu yumda puraga lake torumlibani haire. Rashmi di khangjadabanina mapana haribadu chumboi khanduna. Hoi bobok, akhoi Raj ngairamlibane. Raj pu ngairamlibane haiba watu tabada Jaswant Singh chingna ba helaktuna. Raj katai chatkhaba hanglei. Maduda Rashmi na ma makhada sing lawba chatkriye haiduna khumai. Makhoi gi wadu ngakpadagi Jaswant amadi Dhanraj yengnei. Randhir Singh na mama bu manunglonda pusinduna changnaba honarai. Thawongdo chingnarakpa helakpadagi Dhanraj na sauna Randhir Singh bu kaurai. Raj kadai no hanglei. Maral leiraba Randhir Singh paukhum piba ngamde. Dhanraj Randhir Singh gi manakta sauna sumasum changchilakpadu Rashmi su nungaitaba phaurai. Khanpham khangakte. Mapana paukhum pidabadu Rashmi ngaktuna mapada yengai. Somdana maru hanjilaba nongmaido pairaduna mi hatpaduna Raj bu koi thirakle. Nung mathakta Raj gi I terambadu ubadagi mi hatpaduna Raj bu khungullinaba honarai. Somdana Raj bu hanjin hangduna Randhir Singh gi manaktamna Dhanraj changchilai. Ahal singduna tawnariba mawongdo Rashmi khanpham khangde. Somdana Raj gi asokpadagi tahoriba ido yengduna mi hatpaduna khungullirakle. Raj bu khungula sumasum lirakpadagi mafam adwaida leire haiba khangbadagi magi nongmaido lokjingai. Somdana Dhanraj na Randhir Singh da Raj kadaida laikhre paukhum piu haiba yaraktabadagi magi nongmaiduna Dhanraj tamai. Soklaba Raj na magi laifam mandir du tamna chatnaba honari. Somdana Dhanraj na Randhir Singh da Raj kadaida laikhre paukhum pidaba yaroi haiduna grig taksilai. Randhir Singh nanthokpa yararoi khalladuna aphaba saraduna paukhum pirai. Ma jungle da sing chanba chatki aisu ma bu jumda punabagi da mangairamlibani haire. Dhanraj na paukhum do pendabadagi nongmaina kapki tore. Jaswant Singh na sauraba manawnu babu phathanaba honarai. Somdana Raj na magi mandir du tamna chatlingeda tunglomdagi mi hatpaduna nongmai tamduna kapnab tore. Madu Raj na di khangde. Mi hatpaduna Raj tamna nongmai ama kapsi. Nongmai kapkhibagi makhol do tabada Dhanraj na ngaktuna yengthore ingeda Randhir Singh na chongchinduna Dhanraj ki nongmai do munnaba honarai. Nongmai munba ngamhodabadagi nongmai duna Dhanraj ki mangasamda lakshinaba honarai. Jaswant Singh na manawnu babu kannaba chensilakpada tunglomdagi Dharampal na Jaswant Singh bu phajinki. Mayamdagi mawong matau phibam che urakpadagi Rashmi khangba ngamdaduna Raj bu thiba chenki. Somdana mi hatpaduna nungjau mathakta phamduna Raj mathang nongmai kapchilai. Raj nongmai na pa laimai da taduna tharo oil. Rashmi na chena Raj bu koi thirai. Dhanraj ki ngaksamda Randhir Singh na nongmai na laksinuna thamlingaida Dhanraj na khuningna thinduna Randhir Singh dagi nanthoi. Randhir Singh na makhutta pairiba nongmaiduna Dhanraj bu kapnaba aim taurai. Dharampal na Jaswant Singh gi makhut bu tunglomda kanna phajinduna thambado shyamna chensilakduna kannaba honari. Tanja sida Rashmi na chenkhibado Jaswant Singh na uhobudagi laurai. Jaswant Singh na Rashmi na chenkhibado Randhir Singh gi mamada kauduna taklai. Nongmai kapke khanduna aim tauramba Randhir Singh machanupi chenkhare tabada nongmai do thadokduna tanaki. Rashmi pakhatna Raj bu chena koi thirai. Randhir Singh na su machanupi bu yangna chena tanarai. Mi hatpadu tapna Raj na tariba mafamda yawna changchilai. Raj asokpaduna maram oiraga lengba ngamdaduna lei. Mi hatpaduna Raj bu hatoklagi khanna manakta nakna lepaga aim tammi. Tanja sida Rashmi su yausilakduna Raj bu hatge tauribadu urai. Rashmi mathawai wana Raj bu kanna kaucharai. Raj Rashmi bu ubada haraujai. Rashmi araiba pangal puthokjaduna Raj bu kanna nabigidama chensinjarai. Mi hatpaduna Raj ta tamlamba nongmaido Rashmi tamna kapsilai. Rashmi machanupi bu chakna kaurai. Rashmi nongmai maru anina panbadagi chaurba nungjau mathaktudagi tharo antharai. Randhir Singh thamoi kaina machanupi bu kauduna chatpa ngamdaduna laimaida phamthaki. Raj na aroiba pangal puthokduna mi hatpadudagi nongmai mullaga mi hatpadu kaptuna hatkhi. Randhir Singh makhong thangba thoktana phamthakriba mafamduda machanupi bu kauduna kaptlaga lei. Rashmi gi mabok amadi mayam pumnamaksu makhoi gi mafamda jawna chelai. Raj pairamba nongmai langthokduna Rashmi gi manaktamna chensilakna Rashmi bu nangshina kongkhatpiri. Rashmi nang sikino Rashmi Raj hojikti aikoi hani kanana chutongana tanba ngamara. Nang ai tadogiganu ko. Rashmi Raj Rashmi gi thawai yautbak changduni ngamdani chekna konduna kapi.
Mapa Dhanraj, Jaswant Singh, Rashmi ki mabok Syam makoi punamak makhoi ani ki manakta manjile. Mapa Dhanraj amadi mabu chauna ba yokpirakiba mapandhauna mabu kanna kauduna khamjare. Raj makhoi kanamta gi wata khidre. Rashmi na khudol toramba thangdana masagi mapukta thinjinjaduna Rashmi ki manakta aroiba yahip tan kare. Nungairaba taibang palba thadoklamduna makhoi ani lairam lenda tinki. Matungdasu nungairaba film kaya ki wari puduna lakjage. Miyeng tabiriba pumnamakna Minungshi TV bu share amadi subscribe tawbiyo haijari.